Lakle lakle Inspector Tayai 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 Ahanba Maktada Inspector Tayai Tabiri Basingu James Saruzamna Taramnok Chabugaloinana Ikok Nona Kurumchari Khwaidagi Sangba Monodrama Ama Oriba Inspector Tayai Ngasigi tangkak tusu puduna lakchari Lising amaga satre ka tarani thui suba tangkak Chathar zariba wari asigi paringdana Oran bagi ka taruk suba sharu Sanduk chaniba Thorumasi Aikhoi gi irakta thokliba Thawdok wathok ka mari leidaba Crime gi case sing de yumpham wari sing Maduda natana Thogalon Chanaron Kanglon kaya marum yauraba Adugumba Tangkak amani Mamangi tangkak ta dona tabikre Ahal obi Romanina Mahaki yamlaba lupa crore maga makai kare henbagi senpham Miyoi kharana mangonda namthak tawduna sela si lokthokkodore haiba Inspector Tayai yauna bank manager na khangmadagi makhoi gi plan amagi matung inna investigation tawraki amaromda huranbagi maran siduna leiriba bosanta mahake singbo wapam druba amadi itona khanglaki makha Funny sir Karino sir nahan gi makhoi gi phone number sisu sidi adom karino Moi di busy hairaga dum thami sir sibu kamai tawrijana sir Makoi gi si tongan ba internet ki call digi makoi na ni tawris phone number oina leiba nati adubu makoi gi IP address si krai de lege abudi di khangda yar makoi na taroli ba seno ba digital arrest miyambu aran ba siba apang ba siba adubu sir lupa bu grino thabak tawruba gi pension phang ba adu kya ma sen pham du leire abdu kamai na khangwa jana gamai Hauji matamda mi magi sale kya lay balance kya lay khangna bona badane kasho ru natri puno maksing asi makhoi gi mi khangba yaw ba soidana leram gadra habis makhoi gi machin manao haibadi hujiki romoni haibadi gi machanu pa mapanda leiri ba sumanta aduga mahakke to pa makhura gi masa bisonat amadi syam makhoi gi yengthina ba su thoina di leite hari aduga hujiki romoni haribi ma adu gi mongodagi sen poba mi di me am lay Sen Taurubada Saurukba, Aduga, Maduki Laman Singana Bagidama, Natraga, Mark Shell Pai Habasi Pau Tamjalaga, Kanaguma Karagamana, Gamon on the Frot Tobugi, Skang Redas are Kari Hagadam, Karala, de Akoi guy say, Hello, Saksara Braga Haraga, a count to get Pasaga, Pat, it a Kaidoki Dorizanikosa, Gamai, Madugi Matamdo, Chop Chana Laklabani. WhatsApp group the group Amada, Chumney Samsam Lak, Mrs. Mahang over the account the Shell Kaidoki Habo of Hamla. Madu kaktanati poche lebagi link ama changlubada link adudagi account hack tobagi wafamla isa na seasonariba phone gi account aduga bank account yarabadi sagi phone number aduga bank account ga fawbada manadana tongan haibadi hairiba account number du season aba taragadi aikhoini ikong komna internet changibe account siga manahanganu haibo wafam fawla as adugi hairo ready sir aikhoidi loina manaba ngaktani na sir aikhoida muk digitally arrest muk toro khodu jala sir gamai Aikhoida toy haininga lek police oiba mi da fawba sugma thawdok thopa kyamarum leirim as ludi lu khreser adubu amuktang makhoi madui kangu du khangadi as matat tat pa makhai grino amuktang gangmai ne watin pijaraga nai da badi garoi pare aikhoi makhoi na piragliba internet ki call si kadai wai digi torpun karamba IP digi torpun haibadu puthona bonus aduga hauju makhatana ima romoni da makhatana call tawraglibra Torok lagana kari tawri aduga mangonda su kari gumba khara technique tawda biya video call gumba toro lagadi hariba mi singu dagi photo natraga video matek amatong sula horobadi thabak asida kana yaw habadu khangba ngodori aikhoi madu tawna ba tawsi funny sir lodi logadori ima da screenshot lobo so haita gum taw call gi maram da su khang da gum taw masa makbudi oza oibadi retire tawni haigum di taw edubo Kayamna hay singbo irongodorino khangde sir na haibiba makhoi gi yumda karino police ki mi amani thammaga haibra karino thambadi rele magi yumda police na ngak sendunu leire haibadi soidena khangki sir madugi maram di karamna khangadorino madugi maram haibabu ma ke account da leiba senpham phawba khanglibaduna di ma ki yumda kana lai ma tawdo se police ta tamra haiduna phawba kupna yengsilambre su khangdri sir adu oradi amo ima romoni du mo khodong thiba thokkodori jala aduna takodi amuk nang karigi police ki manak ta chalaga paw si tamlibano nang paw si amna tamningbra na hairaga mo as amuk namdana hatok pi leiramadi kamai tawni sir gamai hat padi halo
इमादुदा यामलब सेनफम अमा लई हाइबसे मखोय खंगमनिना इमादु हानाबदी मखोय केदोंनुदा तौरोय इमादु किहन्ननबगिदमक्तदि मखोय करिगुम खरदि तौरपय याय अदुबु इमादु मखोयना सुंगा थालु अस सर अदुदि इमादु हातोखरदि मोय पैसा फंगरोय सिनिने सर यस मदु इमादा सोपन नंख्रबा सेन पिगदोबो मी अदुना हाइबदी इमागी मनाक्तुदा लुपा करोड़ अमा मखायदु लैबदि नते एकाउंटनी लैरिबदु अदुना इमादु हालुरबदी मखोयना फंगनि खनबो सेनफमदु फंगोयदोरिबनिने मखोय मांगदोरिब अस अदुदि हाटपदि हालुरदोबनिने इमादुनादि किफमदि सुंदोक थोकतेसे अदु ओइबतारदि इमादुना मंगोंदा सोयदना अटैक तौरारोय खंगमनिना इमादुना करी करीनो तौबा याबा खरदि सोयदना लेरंगनिगो सर गावमाई संतोष कौर राजेंद्र कौर अदुगा तंगाई फदबा साइबर की मखोई तौफम थोपसिंग मुक्त तौनसी अदुगा आईपी एड्रेसिंग असी खंग ngमननब खोनसी मसिगी मखा तारकपदना मुक इमादुगा पाव फाउनसी अदुगा महाकी युमदा चलगा महाकी मचिन मनाव मसा मसु लेरिबा सिंग खरदु वहंग पांगबा अदुगा तंगाई फदना महाका सेन पुनबदगी सौनै हैबा शांति हैबर केनो म यौ एनीवे मखोई सु मुक्त मचिन हंसी फनी सर ओंथोकवा हाइबदनी हुजिगी मतमजे लुदी लुरबजानिको क्लिक अमा तौबा मतमदा पृथ्वीगी मफम अमदा थोकबो थौदो वाथौ लोइने खंगम ngami क्लिक अमा मुक सेरान तोरान न मोरगना मो लोइने ओटीपी पिथोलुदना बिरा कानादना मी म्याम अमसिदे हिगोक थोकबो यावरिबनी बैंक के अकाउंट गादो लोइने खलास तागदोरिनी नि तौरिसि करिनो आइगी पुंसीसिदा आई हौख्रबो वारी सिंग असिबो आइना लेखाय असिदा लैबा इनाव अनिदा इन सिट नाना तमलुरिबा केरो लेकाइना इबु इंथोकलबा केरो लेकाइना इबु हुरान मने हाइबा मिंथोन पिदुना इबु युंगावबनी हाइदुना इबु अदुगा मफम मसिदा मखोय अनिना चंगलगा आइगी पुंसीगी वारी मखोय अनिदा आइना लिखि अदुबु वारी लिखरबा मतुंगना करिगिनो ngasidi aina mo abema bu ningsingliba abema na mafam asida laktuna aibu man nganglamba wafam aina kari sukhumkide aina kari sohaikide kari di hairogan aigi phibam maduna yamaga taimagana phubadagi chin phawba kaiduna जिंदगी चिंथरक पे इतना लेमाइद इरोन थोक्तब अमुगुम हंगलक्लिब वाहंगी पखुम अमत पीब ngमखिदि पखुम पीद्रबनिना अरान बाहाइबदो आइना दुमक ताखि चैना खांग ngमद्रब थमोय असिना चैना खांगनबगी दमक हौखिब थौदोकसिंग अदबु आइना निंगसिंग आइना निसा चाखि यु थखि केरो लेखाई मीना भंगोइना एबु तुकचना एबु इंथोखि एबु उबदा टेंशनखि मखोई मखोई मांगखिबा पोलमसिंग अदो आइना हुरुबा आइना लौरुबगुम आइगी युमसिदा लाक लाक्तुना मिपुंग खुदुमंग आइंगोंदा ताइनखि इबु फोब थन्ना चाबा ngमद्रबा आइना आइगिना हाइबदा आइगी इयामबै तैमना इबु इंथोक पिरमलबा आइगी अबेमना इबु मिराइरमलबदा अइना कनादा वकलुगनी इचिन सिदगी करिगुम ओहाई अमत थोक्तन मीगी मिचै मिवा तादुना दमक लेरखिबा पुंसी असिदा सखंगदब लेकाई सिगी नाव नि लागलगा मखोइबु मफम असिदा लाखिद्रा नत्रगा मखोइ अइबु लंगनरमलिब्रा माने मखोइ अइबु लंगनरम बोइरमबसु याइ अदुबु करिसु काइति अबेमा नंग उदबो कुइरे नंग करम तौखरबनो अबेमा तामसन आई लाइए करिनो नंग अदसुम लेप लैदुबो आई लाइ हरगा सोमदे येंगो कदाइदा संबल वांग मसिदा लेपतुना साइकिल अमा थौरगलगा माने इंगोंदा हे तत्तना सुमना कौई मसिसु
ꯃꯥꯅ ꯑꯩꯕꯨ ꯀꯧꯔꯤꯕꯣꯏ ꯈꯜꯂꯤ ꯉꯁꯤꯁꯨ ꯃꯥꯅ ꯑꯩꯕꯨ ꯀꯧꯔꯤꯕꯣꯏ ꯈꯜꯂꯤ ꯅꯣꯡꯃꯇꯁꯨ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯃꯥꯒ ꯑꯩꯒ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯈꯤꯗꯦ ꯏꯇꯩꯃꯒ ꯇꯥꯆꯧꯒꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯒ ꯑꯩꯒꯤ ꯃꯔꯝꯗ ꯉꯥꯡꯕ ꯆꯩꯕꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯕꯁꯨ 이젠 빼는 웅시 하이나 퐁동퐁 남기디 마는데 이부 이 함로 와로기 아두부 메마 아이는 낭부 웅시 나버디 나띠고 아베마 까나 빠이조고 다자네 아이디네 강대 하리신 땀로 통네 ನಂಗೆ ಕೆರಿಯರ್ ನಿ ತೌರಿಸಿಬೋ ಕೈನು ನಟ್ ಕಮ್ದ ಫಾದ್ರ ಬತ್ತೈಸಿಬೋ ಅದರಗ ಲೌಥೋದನ ತುಂಗದಗಿ ನಖೋಂಗ್ ಅನಿದುನ ನಕ್ರಾಂಗ್ದೋ ಫಾಗ ಲೇಪ್ ಅದುಗನ ಐಗಿ ಲಿಂಗ್ಜಮ್ ಸಿದ ಪಾಯ್ರೋ ಐನೆ ಥೌಬಿಗೆ ಸುಂವಾ ವಾಬಿರೋ ಚೆರಾವ್ ಚಿಂಗ್ದ ಸೆಕೆಂಡ್ ಜೆ ಖಾಮಮಗ ಮತಕ್ ಹೈಜಾಂ ಪೆಟ್ ಹೆ ಸಾ우ಸಿರಾ ಫಜರನ್ ನಂಗೆ ಐಗೆ ಚಲಗ ಚಿಂಗ್ದ ಹೈಜಾಂ ಪೆಟ್ ಚಾರು ಹದಿನ ಹಲಕ್ಪುದೋ ಹೊರೆನ್ ಅಖೋಯ್ ತೈಮಗ ತಾಜೋಗನ ನಂದಿ ನಖೋಯ್ಗಿ ನ ತೈಮಗ ನಖೋಯ್ಗಿ ತಾಜೋಗನ ಹಾಯದಿ ಲೋಯ್ರೆನೆ ꯄꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯔꯦ ꯅꯪꯒꯤ ꯁꯪꯁꯥꯔꯁꯤꯗꯤꯅꯦ ꯅꯈꯣꯏ ꯇꯥꯖꯧꯒ ꯅꯈꯣꯏꯒꯤ ꯅꯇꯩꯃꯒ ꯅꯨꯡꯁꯤꯗꯕ ꯑꯃ ꯌꯥꯎꯔꯦ ꯃꯥꯡꯗ ꯃꯤ ꯆꯠꯂꯤꯗꯨ ꯌꯦꯡꯉꯨ ꯅꯪꯕꯣ ꯑꯗꯣ ꯇꯛꯆꯅꯤ ꯇꯥꯗꯤ ꯈꯪꯗꯦꯀꯣ ꯁꯥꯏꯀꯜꯅ ꯇꯥꯗꯤ ꯕꯨꯗꯨ ꯐꯥꯏꯟ ꯂꯧꯋꯦ ꯍꯥꯏꯕꯅꯤ ꯍꯣꯏ ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯁꯥꯏꯀꯜ ꯈꯨꯊꯧ ꯂꯧꯊꯧ ꯃꯁꯤꯁꯤꯃ ꯇꯥꯗꯥ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯃꯥ ꯁꯥꯏꯀꯜ ꯊꯧꯕꯁꯦ ꯍꯩꯇꯗꯅ ꯇꯝꯕꯤꯔꯤꯅꯦ ꯑꯩꯅ ꯀꯔꯤ ꯑꯉꯥꯡꯁꯤꯡꯅꯣ ꯈꯪꯗꯦꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡ ꯇꯨ ꯃꯤ ꯁꯥꯎꯔꯤꯖꯨꯗ꯭ꯔꯥ ꯇꯞꯅ ꯇꯞꯅ ꯊꯧꯎ ꯀꯔꯤꯅꯣ ꯅꯪꯅ ꯂꯧꯔꯤ ꯃꯄꯥꯟꯗ ꯆꯠꯂꯤꯕ ꯑꯍꯟꯁꯤꯕꯨ ꯅꯪ ꯂꯥꯝꯃꯒ ꯅꯪꯅ ꯑꯃꯨꯛ ꯐꯣꯏꯔꯒ ꯇꯛꯀꯦ ꯇꯧꯔꯤꯗꯨꯕꯨ ꯑꯣ ꯂꯝꯕꯤꯁꯦ ꯄꯤꯛꯑꯦ ꯈꯪꯉꯗꯤ ꯃꯥꯁꯨ ꯈꯔ ꯍꯟꯊꯣꯛꯀꯗꯧꯕ ꯊꯧꯔꯛꯏꯁꯦ ꯌꯣꯠꯅꯦ ꯂꯐꯣꯏ ꯅꯠꯇꯦ ꯂꯗꯨ ꯅꯠꯇꯦ ꯌꯣꯠꯅ ꯊꯦꯡꯉꯗꯤ ꯀꯨꯠꯇꯅ ꯇꯠꯇꯅ ꯇꯦꯛꯑꯒ ꯑꯃꯨꯛ ꯃꯈꯣꯡ ꯇꯦꯛꯑꯗꯤ ꯑꯃꯨꯛ ꯀꯥꯡꯖꯝꯗ ꯄꯨ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯍꯟꯇꯣ ꯑꯁ ꯅꯪꯅ ꯀꯅꯥꯗꯅꯣ ꯍꯟꯇꯣ ꯍꯥꯏꯔꯤꯗꯨꯕꯣ ꯁꯟ ꯑꯃꯨꯕꯤꯁꯦ ꯅꯪ ꯍꯟꯇꯣ ꯍꯥꯏꯔꯗꯤ ꯃꯥꯕꯨ ꯃꯅꯥ ꯇꯥꯔꯝꯒꯗ꯭ꯔꯥ ꯑꯁ ꯁꯟꯕꯨ ꯃꯅꯥ ꯇꯥꯗꯕ꯭ꯔꯣ ꯑꯄꯪꯁꯤꯗꯤ ꯑꯁꯤꯐꯥꯎ ꯈꯪꯗꯦ 호론 콩이도 마소 좀 강도인 호론 기닝기닝 라고함나디 개노 아시 먹고인지 강대하디 판정 도거더니 마소 사산다부 종토이 미도부 종토도 비완 이빵빵하더나 아시보 강도 말 까리노 강디 아스 이아레 샤빔 까레와이드노 능 차토이시 꼬이로해 아투리노 바사북살루지 까리노 아다 파마가 나등 싱자오도 이행오시 아스 까다이디 싱자오는 이행오 아이지보 싱자오 바이비디 싱숨 이탁 이봄 잘럭도 아도 이행오시 하바 파마가 팜팜나 빼룩 하나 좀 보여가니 호렌 빼룩도 파잖아 말라가 탐게 하이행디 빼룩 칭주 좀 짜토게 먼저 오비 카라주 헬라게 우띠도보다 합나나봐 이씨 까나기 인콜드기 까나기 로드기 노는 이호도이도보 아스 라북도 꼭통 엄마 허리시디 가이노 뭐이 로이 포에다 상암도 쓰나티 카라카라 좀 타나동 오이봉어 아코이드기 신에 미암 탈리 아좀 타나바니 까리노 강대시보 낭시마네 빵말랑만 그래 너네 때마가네 너기네 아무도 하이비 일링에다네 낭네 보라 부두 올라버니 부두 아스 야레 그 돌게 베마 아이 암태용 모망도 하이 아스 또래 아스 뭐이마 시래 힘짜보 나나나 공부부터는 아우게 하도록 까이노 아스 파저레네사 아이는 사이나 하이드로 아스 쿠라이가 줄로이네 딸렌 떠오르시 아스 가만히 떠오니 아스 세 테라파이 비만하자 합성게세 세 아스 세 까리기노 나 때는 뭐 실리드나 해마 테라파비 만한 노이비시 뜬주 다불게 넘 떠다이네 짤로 아무튼 당나다버니 까리노 강게 소리 야레 붕어 가슈 가이디 아둠 토모 야레 카라가 당나버게 넘 떠버니 속브라바 세 속브라바 속브라니 후바다네 이 토버지보 속디에 까림 속디 야레시 그다이 그래 아스 로만주 여럭디네 떠오르시 그리노 떠오르시보 야레 이봉어 야레 아둠 강자르게 야레 테라파이비 만하시디 토피드나 시디야 하이 시디 히랑네나 하이너리베니 토빠니네 아이는 사이나 하레 낭나 꼭 타오르가 아이는 뚱도 뚱어디 파도바 미마망다 누피 뿌르가 사켄 타오바 이까에나 낭디 아이가 마리 리나바세 얌 이까이브르게 놈 떠 아스 아두기 와나테다 너희 레카이스다 니보니 보동랑네 아이나 라이시수 năng nuksibei laini di mi khudumang loi khangin atopa mi ngodi chamninadre ngale ta ngalta nang sum saminaramnina mina zulu chingnarimni o chingnaradi chingnajasno kiri ro akhodi karim to kibide
ꯇꯠꯀꯦ ꯇꯠꯁꯅꯨꯁꯦ ꯍꯧꯒꯠꯀꯦꯁꯦ ꯀꯩꯅꯣ ꯁ꯭ꯋꯥꯏꯁꯤꯁꯨ ꯅꯥꯏꯌꯦ ꯇꯧꯔꯤꯁꯦ ꯑꯁ ꯅꯪꯒꯤꯁꯦ ꯈꯨꯔꯥꯏꯁꯤꯗꯁꯨ ꯌꯩꯁꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯕꯣ ꯄꯣꯞꯄ꯭ꯔꯥ ꯉꯥꯡꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯁ ꯑꯩꯗꯤ ꯂꯣꯏ ꯁꯣꯛꯑꯦꯅꯦ ꯅꯪꯗꯤ ꯀꯔꯤꯝ ꯁꯣꯛꯇꯕ ꯅꯠꯇ꯭ꯔꯣ ꯑꯩꯕꯨꯗꯤ ꯐꯟ ꯆꯣꯡꯊꯣꯛꯎꯕꯅꯤꯅ ꯀꯔꯤꯝ ꯁꯣꯛꯇ꯭ꯔꯤ ꯅꯪꯅ ꯆꯣꯡꯊꯣꯛꯄꯩ ꯃꯍꯨꯠꯇꯨꯗ ꯇꯞꯅ ꯒꯥꯔꯤꯗꯨꯗ ꯐꯥꯔ ꯉꯥꯛꯄꯤꯔꯗꯤ ꯐꯗꯧꯕ ꯅꯪꯗꯤ ꯑꯩ ꯏꯊꯟꯗ ꯊꯥꯗꯣꯛꯑ ꯌꯨꯡꯍꯜꯂ ꯊꯝꯃꯤꯅꯤꯅꯦ ꯑꯁ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯃꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯈꯪꯅꯤ ꯅꯪꯅ ꯁꯥꯏꯀꯜ ꯊꯧꯔꯤꯅꯦꯅ ꯍꯩꯖꯩꯇꯦ ꯅꯃꯥꯏꯗꯨꯅ ꯑꯃꯗꯤ ꯌꯦꯡꯉꯤ ꯁꯥꯏꯀꯜ ꯑꯃꯗ ꯊꯧꯏ ꯁꯥꯏꯀꯜ ꯊꯧꯕ ꯍꯥꯏꯁꯦ ꯃꯤꯠꯇꯨꯅꯅꯦ ꯅꯪꯅ ꯄꯥꯏꯔꯤꯕ ꯅꯈꯨꯠꯇꯣ ꯑꯗꯨꯒꯤ ꯍꯦꯟꯗꯜꯗꯨꯗ ꯃꯨꯟꯅ ꯌꯦꯡꯒꯗꯕ ꯆꯀꯥ ꯃꯃꯥꯡꯗꯨꯅ ꯀꯗꯥꯏꯗ ꯅꯦꯠꯀꯗꯧꯔꯤ ꯀꯗꯥꯏꯗ ꯇꯛꯀꯗꯧꯔꯤꯗꯨ ꯌꯦꯡꯗꯧꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯄꯪꯊꯧꯗ ꯊꯧꯖꯜꯂꯦ ꯃꯤꯒꯤ ꯏꯁꯤꯡ ꯄꯨꯕꯒꯤ ꯑꯁꯤ ꯀꯣꯝ ꯃꯆꯥ ꯑꯃ ꯂꯩꯁꯦ ꯁꯤ ꯅꯪꯅ ꯆꯥꯛꯅ ꯊꯧꯗꯔ ꯌꯨꯡꯉꯒ ꯌꯦꯡꯉꯨꯅꯦ ꯇꯨꯔꯦꯟ ꯃꯆꯥꯁꯤꯗ ꯑꯣꯟꯊꯗꯅꯕ ꯂꯩꯈꯣꯝ ꯃꯔꯛꯇ ꯂꯨꯞꯄꯝꯗꯣꯏꯗꯣ ꯐꯅ ꯑꯗꯨꯝ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯗꯧꯅꯤ ꯏꯕꯥꯅꯤꯃꯛ ꯏꯁꯤꯡꯗ ꯆꯣꯝꯕꯅ ꯇꯥꯔꯒ ꯂꯩꯈꯣꯝꯒ ꯄꯨꯡꯇꯩ ꯇꯩꯔꯒ ꯀꯔꯤꯅꯣ ꯕꯣꯅꯤꯒ ꯀꯔꯤꯅꯣ ꯖꯣꯂꯤꯒ ꯂꯩꯈꯣꯝ ꯇꯩꯔꯒ ꯐꯤꯂꯝ ꯄꯣꯁꯇꯔ ꯑꯃ ꯊꯦꯠꯄꯗꯣ ꯌꯥꯝ ꯐꯖꯕꯅꯦ ꯑꯩꯗꯤ ꯌꯦꯡꯕꯗ ꯌꯥꯝ ꯏꯀꯥꯏꯖꯩ ꯀꯔꯤ ꯐꯖꯔꯤꯕ ꯂꯩꯈꯣꯝꯗ ꯃꯣꯏꯅꯤꯅ ꯇꯥꯕꯗꯣ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤꯗ ꯉꯝꯖꯔꯣꯏ ꯕꯦꯝꯃ ꯑꯗꯨꯃꯥꯏꯅꯒ ꯂꯩꯈꯣꯝꯗꯒ ꯇꯥꯕ ꯉꯝꯕ ꯅꯠꯇꯦ ꯑꯃꯨꯛꯅꯦ ꯃꯤꯅꯅꯦ ꯌꯥ ꯉꯥꯡꯅꯗꯅ ꯑꯩ ꯅꯌꯨꯝ ꯄꯥꯟꯕ ꯑꯃꯨꯛ ꯈꯪꯉꯣꯏ ꯑꯩꯒ ꯇꯤꯟꯅꯔꯤꯉꯩꯗꯅꯦ ꯅꯪ ꯑꯃꯨꯛ ꯁꯣꯏꯅꯤ ꯏꯁ ꯃꯥ ꯉꯥꯡꯉꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩꯁꯦ ꯀꯅꯥꯗ ꯑꯃꯨꯛ ꯌꯨꯝ ꯄꯥꯟꯗꯣꯔꯤꯕ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ ꯀꯅꯥꯗꯅꯣꯕ ꯑꯩꯅ ꯌꯨꯝ ꯄꯥꯟꯗꯣꯏꯁꯤꯕꯣ ꯑꯣ ꯅꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯌꯦꯡ ꯊꯥꯖꯔꯛꯄꯗꯣ ꯑꯃ ꯑꯣꯏꯔꯦ ꯅꯪꯅꯗꯤ ꯀꯣꯏꯅꯗ꯭ꯔꯁꯨ ꯅꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯀꯅꯥꯗꯣꯅꯣꯝꯗꯤ ꯁꯣꯏꯗꯅ ꯊꯥꯖꯔꯛꯀꯅꯤꯗꯅ ꯇꯥꯕꯨꯁꯟ ꯉꯁꯤꯗꯤ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯑꯝꯇ ꯉꯥꯡꯅꯁꯤ ꯑꯩꯅ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯔꯛꯀꯗꯣꯔꯤ ꯀꯔꯤ ꯇꯧꯔꯒꯦ ꯅꯠꯇꯦ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦꯕ ꯀꯩꯁꯨ ꯇꯧꯗꯦ ꯀꯩꯅꯣ ꯑꯩꯅ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯣ ꯀꯅꯥꯗꯅꯣꯕ ꯌꯨꯝ ꯄꯥꯟꯗꯣꯏꯗꯨꯕꯣ ꯅꯪ ꯍꯌꯦꯡꯋꯥꯏ ꯌꯨꯝ ꯄꯥꯜꯂꯣꯏꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯄꯥꯜꯂꯣꯏ ꯑꯃꯠꯇ ꯄꯥꯜꯂꯣꯏ ꯑꯩ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯅ ꯀꯅꯥꯗꯅꯣ ꯐꯅꯦꯛꯀ ꯌꯥꯝ ꯌꯥꯎꯋꯦꯗꯥꯏꯅꯦ ꯀꯩꯅꯣ ꯐꯅꯦꯛ ꯌꯥꯎꯋꯦꯗꯤ ꯐꯅꯦꯛꯀꯤ ꯃꯔꯨꯞ ꯅꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯎꯄꯨꯒꯥꯏꯗꯣ ꯄꯤꯛ ꯊꯟꯅ ꯌꯥꯝ ꯊꯝꯅꯩꯌꯦꯗꯥꯏꯅꯦ ꯐꯤꯔꯣꯟ ꯐꯅꯦꯛ ꯃꯔꯣꯟ ꯍꯌꯦꯡ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯕꯒꯤ ꯅꯤꯡꯊꯧꯀꯥꯕ ꯂꯩꯕꯥꯛ ꯄꯣꯛꯄ ꯌꯨꯝꯁꯀꯩꯁ ꯁꯪꯒꯣꯜꯁꯦꯟ ꯏꯔꯥꯏ ꯐꯤ ꯁꯨꯠ ꯁꯦꯠꯅꯕꯒꯤ ꯃꯧ ꯅꯧꯔꯤꯉꯩꯗ ꯁꯦꯠꯂꯣꯏ ꯑꯩ ꯑꯃꯠꯇ ꯂꯧꯔꯣꯏ ꯍꯩꯃꯥ ꯅꯍꯥꯟ ꯃꯅꯤꯡꯗꯁꯨ ꯀꯅꯥꯗꯨꯅ ꯅꯪꯕꯨ ꯐꯤ ꯗꯔꯖꯟ ꯑꯃ ꯐꯅꯦꯛ ꯗꯔꯖꯟ ꯑꯃ ꯀꯩꯅꯣ ꯐꯥꯎꯏ ꯂꯧꯔꯨꯗꯣꯏꯅꯤ ꯀꯥꯏꯅ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯂꯧꯔꯨꯁꯤ ꯀꯥꯏꯅ ꯅꯪ ꯍꯥꯏꯔꯝꯗꯥꯏꯅꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯃꯠꯇ ꯐꯤꯔꯣꯜ ꯂꯩꯔꯤꯒꯥꯏꯗꯣꯀꯅꯥꯗ ꯂꯣꯏ ꯄꯤꯊꯣꯛꯈꯤꯒꯦ ꯅꯧꯅ ꯃꯌꯨꯝ ꯄꯥꯟꯗꯧꯕ ꯀꯅꯥ ꯂꯩꯕꯅꯣ ꯂꯣꯏ ꯄꯤꯊꯣꯛꯈ꯭ꯔ ꯂꯣꯏꯔꯦ ꯐꯤ ꯂꯩꯕꯕꯨ ꯀꯩꯗꯧꯋꯦꯒꯦ ꯃꯥꯡꯕ꯭ꯔꯣ ꯑꯩꯅ ꯂꯩꯁꯜꯂꯁꯨ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯍꯣꯏꯅꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯁꯥꯎꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯁꯤꯗꯤ ꯁꯩꯇ ꯋꯥ ꯑꯃꯇ ꯉꯥꯡꯅꯕ ꯌꯥꯗꯦ ꯁꯥꯎꯒꯟꯕꯒꯤ ꯃꯔꯤ ꯑꯃꯅꯦ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯋꯦ ꯍꯥꯏꯕꯅꯤ ꯅꯪ ꯑꯗꯨꯏ ꯃꯔꯤꯗꯨ ꯇꯠꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯅ ꯑꯩ ꯇꯠꯂꯦ ꯅꯍꯥꯛꯀꯅꯦ ꯁꯨꯝ ꯂꯣꯏꯅꯔꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯗꯤ ꯑꯩꯗꯤ ꯃꯔꯤꯗ ꯅꯠꯇꯦ ꯑꯩꯗꯤ ꯂꯣꯏꯅ ꯇꯠꯂꯛꯈꯤꯅꯤ ꯍꯥꯏꯁꯤꯅꯤ ꯌꯥꯔꯦ ꯅꯪ ꯌꯥꯝ ꯅꯣꯛꯅꯤꯡꯉꯛꯀꯗꯧꯔꯦ ꯅꯪ ꯇꯁꯦꯡꯅ ꯌꯨꯝ ꯄꯥꯜꯂꯣꯏ ꯑꯩ ꯌꯨꯝ ꯑꯃꯠꯇ ꯄꯥꯜꯂꯣꯏ ꯑꯣ ꯑꯗꯨꯗꯤ ꯅꯪ ꯆꯨꯛ ꯁꯥꯔꯒ ꯂꯩꯇꯥꯔꯦ ꯆꯨꯛ ꯁꯥꯒꯦꯔꯥ ꯁꯨꯝꯕꯟ ꯁꯥꯒꯦꯔꯥ ꯑꯩ ꯁꯥꯔꯒ ꯂꯩꯔꯅꯤ ꯑꯣ ꯑꯗꯨꯗꯤ ꯅꯪꯅ ꯅꯤꯡꯉꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯇꯣꯛꯑꯦ ꯑꯩꯅ ꯅꯤꯡꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯅ ꯈꯟꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯩꯃꯥ ꯅꯤꯡꯕ ꯈꯟꯕꯁꯨ ꯑꯃꯠꯇ ꯂꯩꯇꯕ ꯌꯨꯝꯁꯨ ꯄꯥꯜꯂꯣꯏꯗꯧꯕ ꯑꯩꯗꯤ ꯅꯪꯒꯤ ꯃꯪꯂꯥꯟ ꯑꯃ ꯂꯩꯕꯣꯏ ꯅꯤꯡꯉꯤ ꯃꯪꯒꯥꯏꯁꯨ ꯑꯃꯠꯇ ꯂꯩꯇꯕ ꯑꯣꯏꯔꯦ ꯇꯥꯕꯨꯁꯟ ꯈꯣꯏꯗꯧ ꯁꯨꯝ ꯁꯥꯎꯒꯠꯂꯛꯏꯀꯣ ꯑꯩ ꯅꯪꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯅꯤ ꯍꯥꯏꯁꯤꯅꯤ ꯑꯩꯕꯨ ꯑꯇꯣꯞꯄꯗ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥ ꯉꯥꯡꯉꯤꯗꯨ ꯀꯔꯤꯅꯣꯕ ꯍꯩꯃꯥ ꯅꯪ ꯍꯧꯖꯤꯛꯀꯤꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏꯅ ꯅꯁꯥꯅꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯤꯉꯣꯟꯗ ꯄꯥꯜꯂꯣꯏ ꯍꯥꯏꯕꯅꯤ ꯍꯩꯃꯥ ꯃꯤꯉꯣꯟꯗ ꯄꯥꯜꯂꯣꯏ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯅꯥꯗꯅꯣ ꯅꯪꯅ ꯄꯥꯟꯗꯣꯏꯁꯤꯕꯣ ꯂꯩ ꯑꯩꯅ ꯄꯥꯟꯒꯗꯕ ꯂꯩ ꯑꯣ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯇ ꯈꯪꯒꯦꯗꯅ ꯂꯝꯕꯤꯗꯒ ꯊꯦꯡꯅꯔꯁꯨ ꯍꯌꯦꯡ ꯇꯥꯗ ꯏꯅꯥꯎꯅ ꯀꯧꯕ ꯌꯥꯅꯅꯕ ꯑꯣ ꯃꯤꯉꯣꯟꯗ ꯅꯠꯇꯤꯌꯦ ꯅꯪꯉꯣꯟꯗꯅꯦ ꯀꯔꯤ ꯍꯥꯏꯕ ꯑꯕꯦꯝꯃ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯉꯩ ꯃꯇꯝꯗꯣ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅꯃꯛ ꯍꯧꯈ꯭ꯔꯦ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯀꯔꯤꯁꯨ ꯀꯨꯏꯍꯧꯕ ꯅꯠꯇꯦ ꯃꯤꯀꯨꯞ ꯑꯃꯗ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯍꯣꯡꯕ ꯌꯥꯏ ꯊꯧꯗꯣꯛ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕꯁꯨ ꯂꯥꯛꯄ ꯌꯥꯏ ꯅꯣꯡꯃ ꯆꯥꯛꯆꯥ ꯇꯣꯛꯄ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯃꯍꯥꯛꯅ ꯂꯦꯞꯂꯒ ꯀꯩꯅꯣ ꯑꯕꯦꯝꯃ
kinu si lip len mi si kaino ati kai do rage ba ai yumda laining tre ai nangi narak ta leiba laban as kaino bi man ngangi do as akhoi ta jong khoi ki mo ko moi loi u bu tar as lau se yumda ta cholo lau ba karino ai yum si da lak pa ya da bro ai ꯑꯩꯈꯣꯏꯒꯤ ꯈꯥꯇꯣꯟ ꯕꯤꯔꯖꯤꯠꯅ ꯁꯤꯟꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯩ ꯑꯗꯨꯒ ꯑꯩꯒ ꯂꯨꯍꯣꯡꯅꯅꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯕꯨꯡꯒꯗ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯌꯨ ꯊꯛ ꯒꯤꯔꯤ 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 ꯇꯛꯑ ꯂꯩ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯈꯥꯇꯣꯟ ꯕꯤꯔꯖꯤꯠꯀ ꯏꯇꯣꯝꯕꯒ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯂꯩꯍꯧꯏ ꯃꯣꯏꯅ ꯉꯥꯡꯕꯗꯨ ꯇꯥꯅꯤꯡꯃꯟꯗꯕꯗꯒꯤ ꯑꯩ ꯃꯅꯤꯡ ꯊꯣꯡ ꯍꯥꯡꯇꯣꯛꯂꯒ ꯇꯨꯃꯤꯟꯅ ꯆꯦꯜꯂꯒ ꯂꯥꯛꯄꯅꯤ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣꯗ ꯅꯪꯅ ꯉꯥꯡꯉꯤ ꯋꯥꯗꯣ ꯍꯩ ꯅꯣꯏ ꯃꯥꯈꯣꯏ ꯅꯣꯏ ꯄꯥꯕꯨꯡꯈꯣꯏ ꯑꯁ ꯕꯦꯔꯥꯅꯤ ꯃꯤ ꯅꯪ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯂꯥꯎꯁꯦ ꯑꯩ ꯊꯤꯜꯂꯒꯦ ꯂꯥꯛꯑꯣꯕ ꯊꯤꯟꯕꯤꯅꯨ ꯌꯥꯅꯤ ꯀꯩꯁꯨ ꯑꯩ ꯅꯈꯣꯏꯗ ꯂꯩꯖꯔꯒꯦ ꯑꯩꯅꯦ ꯆꯥꯛꯀ ꯆꯥꯗ꯭ꯔꯕꯁꯨ ꯑꯩ ꯌꯥꯏꯌꯦꯕ ꯑꯩ ꯌꯨꯝꯗ ꯍꯟꯕ ꯉꯝꯃꯔꯣꯏꯕ ꯑꯩ ꯑꯁ ꯑꯗꯨ ꯌꯥꯕ ꯅꯠꯇꯦꯃꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯗꯨꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯑꯩꯈꯣꯏ ꯏꯇꯩꯃꯒꯅꯅꯦ ꯃꯇꯝ ꯈꯔ ꯂꯩꯔꯀꯥꯟꯗ ꯁꯦꯟꯊꯣꯛ ꯈꯔ ꯂꯩꯔꯀꯥꯟꯗ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯗꯨ ꯇꯧ ꯍꯧꯖꯤꯛꯅꯦ ꯅꯪ ꯑꯩꯒ ꯃꯔꯤ ꯂꯩꯅꯕꯒꯤ ꯋꯥ ꯐꯥꯎꯕꯗ ꯃꯁꯤꯗꯩꯗ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣ ꯅꯪ ꯌꯥꯔꯣꯏ ꯆꯠꯂꯣꯁꯦ ꯑꯩ ꯊꯤꯟꯒꯦ ꯂꯥꯛꯑꯣꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯥꯇꯣꯟ ꯕꯤꯔꯖꯤꯠꯅ ꯁꯤꯟꯕ ꯌꯨ ꯉꯥꯎꯕ ꯏꯇꯣꯝꯕꯗꯨꯗ ꯑꯩ ꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯍꯥꯏꯔꯤꯔꯣ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯌꯥꯔꯗꯤ ꯑꯩ ꯃꯉꯣꯟꯗ ꯌꯨꯝ ꯄꯥꯜꯂꯁꯨ ꯄꯥꯟꯈꯤꯒꯦꯕ ꯑꯃꯨꯛꯇ ꯍꯥꯏꯌꯣꯕ ꯑꯁ ꯑꯗꯨꯒꯤ ꯋꯥꯗꯣ ꯀꯣꯟꯅ ꯈꯟꯅꯁꯤꯁꯦ ꯁꯦ ꯑꯩꯈꯣꯏ ꯇꯥꯆꯧ ꯈꯣꯏ ꯁꯤ ꯏꯇꯩꯃ ꯈꯣꯏ ꯂꯣꯏ ꯇꯥꯔꯅꯦꯕ ꯑꯩꯅꯦ ꯁꯤꯗꯩꯗꯤ ꯌꯦꯟ ꯃꯆꯤꯟꯖꯥꯛꯁꯤꯡꯁꯦ ꯃꯊꯪ ꯊꯥꯔꯝꯃꯒ ꯁꯤꯒꯤ ꯁꯪ ꯃꯆꯥꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯩ ꯋꯥꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯆꯪꯒꯗꯧꯅꯤ ꯀꯥꯡꯅ ꯃꯔꯣꯜ ꯑꯃ ꯆꯤꯛꯄꯅꯦ ꯑꯁ ꯂꯥꯎꯁꯦ ꯑꯩ ꯁꯣꯝꯗ ꯁꯝꯕꯟꯁꯦ ꯐꯥꯎꯗꯣꯛꯑꯒ ꯊꯤꯜꯂꯝꯃꯒꯦ ꯂꯥꯎ ꯁꯤ ꯄꯪꯊꯦꯡꯁꯨ ꯊꯦꯡꯗ꯭ꯔꯤ ꯄꯨꯡ ꯀꯌꯥꯅꯣ ꯇꯥꯔꯤꯁꯤꯕꯣ ꯄꯨꯡ 7:30 ꯌꯥꯝ ꯉꯜꯂꯤꯁꯦ ꯂꯥꯎ 9:00 ꯇꯥꯗ꯭ꯔꯤ ꯂꯥꯎ ꯁꯨꯠ ꯊꯤꯜꯂꯝꯃꯒꯦ ꯂꯥꯎꯕ ꯌꯥꯔꯦ ꯊꯤꯟꯕꯤꯔꯅꯨ ꯑꯩ ꯏꯊꯟꯗ ꯑꯗꯨꯝ ꯆꯠꯆꯈꯤꯒꯦ ꯑꯩꯁꯨ ꯏꯈꯣꯡ ꯄꯥꯜꯂꯦ ꯑꯩꯒꯤ ꯑꯋꯥꯕꯗ ꯅꯍꯥꯛꯅ ꯈꯪꯕꯤꯒꯗ꯭ꯔꯅ ꯈꯟꯕꯅꯤ ꯐꯔꯦ ꯇꯥꯕꯁꯟ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯇꯥꯕꯁꯟꯗ ꯀꯔꯤꯝꯇ ꯋꯥꯔꯧꯗꯦ ꯑꯩꯒꯤ ꯃꯄꯣꯛꯀꯤꯅꯤ ꯑꯩꯒꯤ ꯃꯄꯣꯛꯇ ꯇꯝꯃꯝꯃꯕ ꯑꯗꯨꯒ ꯇꯥꯕꯁꯟ ꯍꯌꯦꯡꯋꯥꯏ ꯑꯩ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯅꯪ ꯑꯩꯕꯨꯗꯤ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯂꯛꯀꯅꯤ ꯑꯗꯨꯒ ꯅꯪ ꯑꯩ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯗꯨꯅ ꯅꯪ ꯀꯞꯄ ꯌꯥꯔꯣꯏ ꯅꯪ ꯑꯩ ꯆꯠꯂꯦ ꯇꯥꯕꯁꯟ ꯑꯩ ꯆꯠꯂꯦ ꯍꯩ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯑꯕꯦꯝꯃ ꯑꯩ ꯊꯤꯟꯕꯤꯅꯨ ꯌꯥꯔꯦ ꯑꯩ ꯆꯠꯂꯒꯦ ꯍꯩ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯑꯩ ꯁꯥꯏꯀꯜ ꯌꯥꯎꯔꯤꯌꯦ ꯁꯥꯏꯀꯜ ꯊꯧꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯃꯝꯕꯁꯤꯗ ꯁꯥꯏꯀꯜꯁꯦ ꯊꯧꯔ ꯆꯠꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯅꯤꯡꯁꯤꯡꯕꯗ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯧꯕ ꯋꯥꯔꯤ ꯄꯔꯤꯡ ꯀꯌꯥ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯑꯩꯒꯤ ꯏꯐꯝꯁꯤꯗ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯂꯤꯕ ꯅꯣꯡꯃꯇꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯦ ꯅꯨꯃꯤꯠ ꯑꯗꯨꯈꯛ ꯅꯠꯇꯅ ꯌꯦꯡꯂꯛꯈꯤꯗ꯭ꯔꯕꯅꯤ ꯍꯧꯈ꯭ꯔꯁꯅꯨ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯇꯝꯂꯝꯂꯕꯅꯤ ꯑꯩꯅ ꯀꯅꯥꯗ ꯋꯥꯔꯧꯔꯨꯒꯅꯤ ꯃꯈꯣꯏ ꯑꯅꯤꯗꯨꯕꯨ ꯂꯥꯛꯈꯤꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯐꯝꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯥꯛꯅꯔꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯣꯡꯅ ꯆꯜꯂꯝꯂꯤꯕ ꯇꯥꯕꯁꯟ ꯑꯦ ꯇꯥꯕꯁꯟ ꯑꯔꯦ ꯇꯥꯕꯁꯟ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯀꯔꯤꯅꯣ ꯒꯥꯔꯤꯒ ꯊꯧꯖꯤꯜꯂꯒ ꯂꯥꯛꯑꯦ ꯌꯦꯡꯉꯣ ꯁꯤ ꯎꯔꯤꯕ ꯃꯌꯥꯝꯁꯨ ꯎꯔꯦꯗꯅ ꯁꯤ ꯄꯣꯔꯛꯏꯕ ꯃꯌꯥꯝꯁꯦ ꯑꯁ ꯌꯦꯡꯉꯣ ꯄꯦꯛ ꯊꯜꯂꯕꯅꯤꯗꯣ ꯍꯦꯛꯇ ꯑꯔꯣꯏꯕꯅꯤ ꯄꯨꯔꯒ ꯂꯥꯛꯏꯁꯦ DIꯁꯤꯃꯅꯦ ꯍꯦꯛꯇ ꯑꯔꯩꯕꯒꯅꯤ ꯁꯤ ꯈꯛꯇ ꯅꯠꯇꯦ ꯃꯇꯨꯡꯁꯨ ꯑꯋꯥꯠꯄ ꯃꯌꯥꯝ ꯍꯦꯛꯇ ꯂꯧꯔꯨꯈꯤꯗꯣꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯤꯕꯨ ꯇꯥꯕꯁꯟ ꯁꯤꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯀꯣꯛꯊꯣꯡ ꯑꯃ ꯑꯗꯨꯝ ꯂꯩꯕꯖꯥꯠꯅꯤꯗ ꯑꯗꯩꯗ ꯇꯉꯥꯏ ꯐꯗꯕ ꯈꯔ ꯑꯍꯥꯟꯕꯒꯤ ꯄꯨꯔꯛꯑꯒ ꯁꯤꯅ ꯐꯥꯔꯁ ꯔꯥꯎꯟꯅꯦ ꯍꯥꯏꯇꯥꯔꯦ ꯁꯦꯀꯦꯟ ꯔꯥꯎꯟ ꯊꯥꯔꯠ ꯔꯥꯎꯟꯒ ꯃꯊꯪ ꯂꯩꯔꯤꯕꯖꯥꯠꯅꯤꯗ ꯇꯥꯕꯁꯟ ꯀꯔꯤꯝꯇ ꯅꯤꯡꯍꯟꯅꯕꯤꯔꯨ ꯇꯥꯕꯁꯟ ꯌꯨ ꯑꯃꯨꯛ ꯊꯛꯆꯟꯕꯤꯔꯨꯕ꯭ꯔꯣ ꯌꯨꯗꯤ ꯊꯛꯇꯦꯗ ꯌꯥꯝꯕꯣ ꯃꯥꯒꯤꯁꯤ ꯃꯆꯥ ꯑꯃ ꯄꯥꯏꯔꯨ ꯃꯥꯜꯂꯤꯗ ꯅꯠꯇꯦ ꯑꯩ ꯍꯤꯗꯥꯛ ꯊꯛꯎꯗꯦ ꯑꯁ ꯍꯤꯗꯥꯛꯀꯁꯨ ꯍꯥꯏꯔꯤꯅꯦ ꯍꯣꯏꯅꯦ ꯑꯩꯈꯣꯏꯅ ꯅꯍꯥꯟꯋꯥꯏ ꯄꯥꯔꯤꯉꯩꯗꯁꯨ ꯍꯤꯗꯥꯛ ꯍꯥꯏꯔꯝꯃꯤ ꯌꯨꯗꯣ
ꯊꯧꯔꯒ ꯌꯨꯡꯉꯒ ꯂꯩꯌꯦꯅꯅꯦ ꯅ ꯇꯨꯔꯦꯟꯗ ꯈꯣꯡꯕꯥꯟꯗ ꯂꯝꯕꯤꯗ ꯂꯝꯍꯥꯡꯗ ꯆꯨꯔꯤꯗ ꯙꯥꯔꯤꯗ ꯌꯨꯡꯉꯒ ꯍꯦꯛꯇ ꯃꯥꯏ ꯎꯞꯁꯜꯂ ꯂꯩꯌꯦꯅ ꯌꯨꯗꯒꯤ ꯌꯨꯡꯉꯤ ꯌꯨꯡꯉꯅ ꯊꯣꯏ ꯈꯪꯗꯦꯗ ꯃꯤꯅ ꯄꯪꯍꯥꯏꯅꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏꯁꯨ ꯑꯗꯒꯤꯗꯤ ꯍꯤꯗꯥꯛꯅꯤ ꯍꯤꯗꯥꯛ ꯇꯧꯕꯅꯤ ꯃꯥꯗꯨ ꯍꯤꯗꯥꯛ ꯊꯛꯑꯦ ꯍꯥꯏꯅꯤꯅ ꯉꯁꯥꯏꯒꯤ ꯑꯐꯕ ꯍꯤꯗꯥꯛꯅꯦꯅ ꯈꯟꯅꯔꯝꯃꯦꯕ ꯊꯕꯛ ꯇꯞ ꯇꯥꯏ ꯁꯨꯔꯨꯔꯒ ꯃꯆꯥ ꯅꯤꯉꯣꯟ 3-4ꯗ ꯊꯕꯛꯇꯨ ꯁꯨꯍꯜꯂꯅꯤ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯃꯆꯥ ꯑꯆꯧ ꯁꯥꯃꯨ ꯄꯥꯡꯒꯟꯕ ꯃꯌꯥꯝꯗꯣ ꯊꯕꯛ ꯁꯨꯍꯜꯂꯅꯤ ꯃꯄꯥꯗꯨꯅ ꯁꯝꯄꯣꯛ ꯈꯣꯏꯔꯅꯤ ꯍꯜꯂꯛꯑꯀꯥꯟꯗ ꯀꯔꯤꯅꯣ ꯄꯦꯛ ꯒ꯭ꯂꯥꯁ ꯃꯆꯥꯗꯨꯗ ꯇꯧꯔꯒ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯌꯨ ꯍꯥꯏꯇꯥꯔꯦꯅꯦ ꯃꯆꯥ ꯑꯃꯒ ꯄꯥꯏꯔꯀꯥꯟꯗ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗꯤ ꯍꯤꯗꯥꯛꯅꯦꯅ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯔꯝꯕꯩ ꯋꯥꯅꯤꯗ ꯑꯍꯜ ꯂꯃꯟ ꯂꯣꯏꯅ ꯊꯛꯄꯩ ꯋꯥ ꯅꯠꯇꯦꯗ ꯑꯁ ꯄꯨꯔꯥ ꯑꯔꯣꯏꯕꯅꯤ ꯑꯁ ꯑꯗꯨ ꯇꯥꯏ ꯅꯪꯅ ꯑꯃꯨꯛ ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯨꯛ ꯌꯨ ꯄ꯭ꯔꯃꯣꯠ ꯑꯃꯨꯛ ꯇꯧꯁꯜꯂꯛꯏ ꯃꯥꯜꯂꯦ ꯌꯨ ꯊꯛꯇꯅꯕꯅ ꯍꯥꯏꯅꯔꯤꯉꯩꯗ ꯑꯃꯨꯛ ꯌꯨ ꯊꯛꯄꯩ ꯀꯥꯟꯅꯕꯩ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯖꯤꯜꯂꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯁ ꯌꯥꯃꯨꯛ ꯅꯠꯇꯦꯕ ꯋꯥꯔꯤꯒꯤ ꯋꯥꯅꯤ ꯄꯨꯔꯥ ꯑꯔꯣꯏꯕꯅꯤ ꯃꯃꯥꯡꯉꯩꯒꯤ ꯋꯥꯔꯤ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤ ꯅꯠꯇꯦꯕ ꯑꯁ ꯑꯩꯁꯨ ꯄꯦꯛ ꯃꯆꯥ ꯄꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦꯅ ꯑꯩꯁꯨ ꯉꯁꯥꯏ ꯍꯥꯏꯖꯗ ꯉꯥꯏꯔꯤ ꯑꯩꯈꯣꯏ ꯌꯥꯃꯨꯡꯁꯤꯅ ꯑꯩꯁꯦ ꯑꯔꯥꯟꯕ ꯇꯥꯟꯗꯣꯏ ꯊꯣꯛꯅꯕꯁꯤꯅꯕ ꯌꯥꯔꯦ ꯄꯣꯠꯂꯝꯁꯤꯡꯁꯤ ꯈꯔ ꯊꯥꯡꯗꯅꯕ ꯇꯧꯁꯤ ꯅꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯕꯨ ꯑꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯇꯧꯕꯁꯟ ꯑꯁꯣꯝꯒꯤ ꯅꯥꯀꯟꯁꯤꯅ ꯍꯦꯛꯇ ꯐꯨꯔꯤꯠ ꯗꯔꯖꯟ ꯑꯃꯅꯤ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯗꯔꯖꯟ ꯍꯥꯞꯄꯦꯟꯗꯒꯤ ꯂꯣꯡꯄꯦꯟꯗꯒꯤ ꯑꯁ ꯂꯣꯏ ꯁꯨꯔꯦ ꯄꯨꯝꯅꯃꯛ ꯄꯦꯟ ꯃꯆꯥ ꯄꯦꯟ ꯂꯣꯏ ꯌꯥꯎꯔꯦ ꯂꯣꯏꯅꯃꯛ ꯄꯦꯟ ꯃꯈꯟꯒꯩꯁꯦ ꯂꯣꯏ ꯌꯥꯎꯔꯕꯅꯤ ꯐꯨꯔꯤꯠꯇꯅꯅꯦ ꯂꯣꯏ ꯁꯥꯔꯠ ꯂꯣꯏ ꯁꯥꯇꯔ ꯂꯣꯏ ꯌꯥꯎꯔꯇꯨ ꯖꯦꯀꯦꯠꯇꯒꯤ ꯀꯔꯤꯗꯒꯤ ꯀꯔꯥꯗꯒꯤ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯑꯁ ꯑꯁꯨꯛ ꯌꯥꯝꯂꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯑꯁ ꯁꯦꯟꯒꯤ ꯋꯥꯗꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨꯁꯦ ꯅꯅꯥꯎ ꯑꯩꯈꯣꯏꯁꯨꯅꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯏꯌꯥꯝꯕꯅ ꯃꯇꯝ ꯑꯃꯗ ꯉꯥꯅꯨ ꯌꯦꯟ ꯂꯣꯏꯗꯅ ꯈꯣꯠꯇꯅ ꯃꯔꯨꯝ ꯈꯨꯜꯂꯒ ꯀꯣꯂꯦꯖ ꯀꯥꯗꯅ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯍꯣꯠꯅꯩ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯐꯥꯎꯕ ꯑꯅꯤ ꯁꯨꯅꯕ ꯁꯦꯠꯄ ꯐꯪꯗꯦ ꯋꯥꯔꯤ ꯇꯧꯏꯗꯅ ꯑꯗꯨꯕꯨꯗꯤ ꯑꯆꯨꯝꯕ ꯋꯥꯅꯤ ꯑꯗꯨꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯃꯌꯥꯝꯗꯣ ꯁꯤꯗ ꯂꯣꯏꯅ ꯐꯤꯂꯝꯗ ꯎꯈꯤꯕ ꯃꯌꯥꯝꯗꯣ ꯗꯥꯏꯔꯦꯛ ꯁꯤꯟ ꯑꯣꯏꯅ ꯇꯥꯁꯜꯂꯒꯅ ꯁꯤ ꯄꯥꯏꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯐꯤꯂꯝꯗ ꯎꯕ ꯄꯣꯠꯇꯨꯗꯤ ꯄꯥꯏꯕ ꯌꯥꯗꯦꯗꯅ ꯁꯤ ꯐꯤꯒꯁꯤ ꯊꯦꯡꯉꯨꯗꯨ ꯂꯣꯏ ꯄꯥꯏꯕ ꯌꯥꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯁꯤ ꯌꯥꯃꯣ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡꯁꯦ ꯑꯇꯩꯗꯤ ꯍꯩ ꯔꯥꯒꯤ ꯑꯥꯏꯇꯦꯝꯅꯤ ꯁꯤꯗ ꯀꯣꯝꯂꯥ ꯌꯥꯎꯔꯦ ꯑꯗꯨꯒ ꯄꯨꯡꯊꯣꯟꯁꯤ ꯊꯣꯠ ꯂꯥꯎꯕ ꯄꯨꯡꯊꯣꯟ ꯌꯥꯎꯔꯦ ꯑꯗꯒꯤ ꯑꯦꯄꯜ ꯌꯥꯎꯔꯦ ꯍꯩ ꯔꯥꯁꯤ ꯈꯔ ꯆꯥꯕꯤꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯅ ꯀꯣꯏꯂꯔꯒꯤ ꯃꯔꯨꯝ ꯉꯥꯅꯨ ꯃꯔꯨꯝ ꯑꯩꯈꯣꯏꯗꯒꯤ ꯑꯗꯨꯒ ꯏꯇꯣꯛꯈꯣꯏꯗꯒꯤ ꯄꯨꯂꯞ ꯌꯥꯎꯔꯝ ꯁꯤ ꯁꯦꯠꯁꯤꯡꯒꯤ ꯁꯤꯗꯤ ꯀꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯄꯥꯝꯃꯨꯔꯤꯗ ꯑꯇꯩ ꯅꯠꯇꯦ ꯁꯤ ꯃꯔꯨꯝ ꯍꯥꯞꯄꯒꯤ ꯕꯣꯛꯁꯦ ꯃꯥꯡꯍꯟꯕꯤꯅꯨꯀꯣ ꯀꯥꯡ ꯆꯤꯛ ꯇꯟꯕꯅꯤ ꯀꯥꯏꯅ ꯃꯩ ꯊꯥꯗꯣꯛꯄꯒꯤ ꯊꯕꯛꯇꯨ ꯇꯧꯕ ꯌꯥꯗꯦ ꯑꯁꯣꯝꯗ ꯌꯦꯟ ꯃꯔꯨꯝ ꯌꯥꯝ ꯀꯧꯔꯤ ꯅꯣꯡꯃꯗ 400-400 ꯈꯨꯜꯂꯤꯁꯦ ꯃꯁꯤ ꯑꯃꯃꯝ ꯄꯨꯂꯞ ꯍꯥꯞꯆꯜꯂꯦꯔ ꯊꯝꯃꯦꯔꯒ ꯑꯃꯨꯛ ꯃꯥꯔꯀꯦꯠꯇꯅꯤ ꯑꯃꯨꯛ ꯊꯥꯗꯣꯔꯛꯀꯗꯣꯔꯤꯁꯦ ꯑꯁ ꯑꯩꯈꯣꯏ ꯌꯥꯃꯣꯅ ꯑꯃꯨꯛ ꯁ꯭ꯋꯥꯏꯗ ꯌꯦꯔꯨꯝꯒꯤ ꯑꯃꯨꯛ ꯕꯤꯖꯤꯅꯦꯁ ꯑꯃꯨꯛ ꯇꯧꯁꯜꯂꯦ ꯌꯥꯃꯣ ꯄꯣꯠ ꯆꯩꯁꯦ ꯊꯥꯡꯖꯗ꯭ꯔꯤ ꯀꯩꯗꯧꯔꯒꯦ ꯄꯨꯔꯥ ꯑꯔꯣꯏꯕꯅꯤ ꯁꯩ ꯇꯧꯏꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯌꯥꯃꯨꯡꯁꯦ ꯑꯗꯨ ꯇꯥꯏ ꯑꯃꯃꯝꯇ ꯅꯪꯁꯨ ꯑꯗꯨꯝ ꯊꯥꯡꯗꯔꯒ ꯌꯥꯏ ꯋꯥꯗꯤ ꯄꯉꯥꯡ ꯉꯥꯡꯉꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯑꯁ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯇꯥꯕꯁꯥ ꯁꯤ ꯀꯩꯁꯨ ꯅꯠꯇꯦꯀꯣ ꯀꯔꯤꯝꯇ ꯈꯟꯕꯤꯔꯨꯅꯨ ꯇꯥꯕꯁꯥꯟ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯃꯟꯗꯤꯅꯦ ꯑꯩꯈꯣꯏ ꯁꯣꯏꯗꯅꯗꯤ ꯂꯧꯒꯅꯤ ꯁꯨꯛ ꯌꯥꯝꯂꯕ ꯁꯤꯒꯤ ꯃꯃꯟꯗꯤ ꯀꯗꯥꯏꯗꯒꯤ ꯑꯩꯗꯤ ꯇꯥꯕꯁꯥ ꯑꯗꯨꯒꯤ ꯋꯥꯗꯤꯅꯦ ꯀꯔꯤꯝ ꯈꯟꯕꯤꯔꯨꯅꯨ ꯇꯥꯕꯁꯟ ꯑꯩꯈꯣꯏꯅ ꯊꯕꯛ ꯈꯔ ꯍꯥꯏꯅꯦꯕ ꯇꯥꯕꯁꯟ ꯑꯗꯨ ꯊꯕꯛꯇꯨ ꯇꯧꯕꯤꯕ ꯇꯥꯔꯦ ꯊꯕꯛꯇꯨ ꯇꯧ ꯇꯥꯔꯒꯗꯤꯅꯦ ꯑꯗꯨꯝ ꯏꯟꯀꯝꯗꯣ ꯂꯥꯛꯑꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯣ ꯁꯤ ꯊꯥꯗꯔꯤ ꯃꯌꯥꯝꯁꯦ ꯈꯣꯝꯒꯠꯄꯗꯨ ꯏꯔꯥꯏ ꯂꯥꯏꯔꯦꯕ ꯋꯥꯅꯤꯀꯣ ꯄꯤꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯨ ꯄꯤꯒꯦ ꯈꯟ ꯇꯥꯔꯒꯗꯤ ꯑꯗꯨꯗ ꯏꯟꯀꯝꯗꯣ ꯂꯥꯛꯑꯗꯤ ꯃꯁꯥꯅ ꯇꯦꯡꯒꯪ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯂꯥꯛꯅꯕ ꯃꯔꯝꯗꯨ ꯈꯪꯉꯗꯤ ꯊꯕꯛ ꯁꯨꯔꯒꯗꯤ ꯄꯩꯁꯥꯗꯨ ꯐꯪꯉꯦꯗꯅ ꯄꯩꯁꯥ ꯐꯪꯉꯗꯤ ꯄꯩꯁꯥꯗꯨ ꯃꯔꯥꯡ ꯀꯥꯏꯔꯗꯤ ꯑꯩꯈꯣꯏ ꯄꯩꯁꯥꯗꯨ ꯁꯤꯡꯊꯣꯔꯦꯗꯅ ꯁꯤꯡꯉꯛꯇꯕꯗꯤ ꯂꯥꯏꯔꯦ ꯉꯁꯥꯏ ꯄꯩꯁꯥ ꯁꯤꯡꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯛꯑꯗꯤ ꯅꯠꯇꯦ ꯁꯦꯟ ꯊꯣꯛꯑꯕꯅꯦꯕ ꯁꯦꯟ ꯊꯣꯛꯑꯗꯤ ꯃꯈꯥ ꯇꯥꯔꯛꯄꯗꯤ ꯁꯤꯗꯒꯤꯗꯤ ꯏꯇꯩꯃ ꯑꯕꯦꯝ ꯃꯈꯣꯏꯗ ꯑꯗꯨꯝ ꯆꯠꯂꯒ ꯀꯔꯤꯅꯣ ꯀꯩꯗꯧꯔꯒꯦ ꯇꯥꯕꯁꯟ ꯏꯇꯩꯃ ꯄꯜꯂꯨꯕꯗ ꯀꯔꯤꯅꯣ ꯍꯥꯏꯐꯦꯠ ꯃꯅꯤꯡ ꯍꯟꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯨ ꯙ꯭ꯔꯨꯕ ꯏꯇꯣ ꯅꯈꯣꯏꯅ ꯉꯁꯤ ꯑꯩꯒꯤ ꯐꯝꯗ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯤꯅ ꯑꯩꯕꯨ ꯍꯨꯔꯥꯟꯕ ꯑꯃꯅꯤ ꯍꯥꯏꯗꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯅ ꯀꯤ ꯍꯪꯒꯣꯏꯕ ꯇꯨꯀꯠꯆꯅꯔꯕ ꯑꯩꯒꯤ ꯏꯐꯝꯗ ꯆꯪꯉꯛꯇꯨꯅ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯐꯝꯗ ꯎꯠꯂꯤꯕ ꯃꯤꯅꯨꯡꯁꯤꯁꯤꯕꯨ ꯀꯔꯤ ꯃꯤꯅꯨꯡꯁꯤꯅꯣ ꯄꯣꯛꯃꯤꯟꯅꯕ ꯏꯌꯥꯝꯕꯅ ꯐꯥꯎꯕ ꯃꯅꯥꯎꯅꯤ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯕ ꯏꯇꯩꯃꯅ ꯐꯥꯎꯕꯗ ꯑꯩꯕꯨ ꯍꯪꯒꯣꯏꯕ ꯇꯨꯀꯠꯆꯕ ꯋꯥꯍꯩ ꯀꯌꯥꯅ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯑꯩꯕꯨ ꯀꯨꯠꯄ ꯃꯈꯩ ꯌꯣꯜꯂꯝꯂꯒ ꯏꯆꯤꯟ ꯑꯁꯤ ꯀꯥꯡꯊꯣꯛꯄ ꯉꯝꯗꯕ ꯃꯈꯩ ꯏꯆꯤꯟ ꯀꯥꯏꯕ ꯃꯈꯩ ꯌꯨꯝ ꯑꯁꯤꯗ ꯍꯟꯖꯤꯟꯅ ꯈꯣꯡꯅ ꯇꯣꯡꯕ ꯆꯄꯜ ꯑꯗꯨꯅ ꯆꯤꯟ ꯑꯁꯤ ꯊꯨꯒꯥꯏꯕꯤꯔꯝꯂꯕ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕꯗ ꯏꯅꯥꯎ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯟꯅ ꯌꯦꯡꯂꯗ꯭ꯔꯕ ꯑꯩꯕꯨ ꯅꯈꯣꯏꯅ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯕꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯐꯝꯗ ꯎꯠꯂꯤꯕ ꯃꯤꯅꯨꯡꯁꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯀꯔꯤ ꯃꯤꯅꯨꯡꯁꯤꯅꯣ ꯅꯈꯣꯏꯅ ꯎꯠꯂꯤꯕꯁꯤꯕꯨ ꯇꯥꯕꯁꯟ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯇꯣꯛꯑꯁꯤꯗ ꯀꯞꯄꯒꯤ ꯋꯥꯐꯝꯗꯨ ꯂꯣꯏ ꯇꯣꯛꯑꯀꯥꯟꯗ ꯅꯣꯛꯄꯒꯤ ꯊꯕꯛ ꯇꯧꯁꯦꯅ ꯇꯧꯕꯒꯤ ꯋꯥꯅꯤ
ꯀꯗꯥꯏꯗꯩꯅꯣ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯃꯨꯠ ꯑꯃ ꯁꯥꯒꯠꯂꯒ ꯊꯣꯡꯒꯥꯟꯗꯒꯤ 1 2 3 ꯍꯥꯏꯔ ꯒꯥꯔꯤ ꯀꯟꯅ ꯊꯧꯖꯤꯜꯂꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯏꯌꯥꯝꯕꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯃꯌꯥꯝꯁꯨ ꯎꯔꯒ ꯑꯃꯨꯛ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯁꯜꯂꯛꯑꯗꯤ ꯑꯁ ꯏꯌꯥꯝꯕ ꯌꯥꯔꯣꯏꯗ ꯊꯕꯛꯁꯤ ꯀꯩꯝꯇ ꯈꯟꯕꯤꯅꯨꯁꯤ ꯍꯧꯖꯤꯛꯀꯤ ꯏꯇꯩꯃꯕꯤ ꯑꯃꯗꯨꯁꯨ ꯃꯣꯏ ꯑꯦꯗ꯭ꯔꯦꯁꯇꯨꯁꯨ ꯑꯝꯇꯪ ꯏꯌꯥꯝꯕꯒ ꯑꯝꯇꯪ ꯆꯠꯂꯨꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯌꯥꯝꯕꯅ ꯃꯐꯝꯗꯨ ꯇꯥꯛꯄ꯭ꯔꯥ ꯃꯈꯣꯏꯒꯤ ꯏꯃꯥꯒ ꯃꯣꯏ ꯄꯥꯕꯨꯡꯒꯗꯨ ꯑꯝꯇꯁꯨ ꯀꯔꯤꯅꯣ ꯀꯗꯥꯏꯗ ꯀꯔꯤ ꯀꯝꯗꯧꯔꯤꯒꯦ ꯑꯝꯇ ꯎꯅꯔꯨꯒꯦ ꯂꯨꯍꯣꯡꯉꯝꯃꯦ ꯐꯔꯦ ꯍꯣꯡꯉꯝꯗ꯭ꯔꯦ ꯐꯔꯦ ꯀꯔꯤꯅꯣ ꯋꯥꯐꯝꯗꯨ ꯅꯍꯥꯟ ꯅꯣꯡꯃ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯂꯥꯛꯑꯝꯃꯒ ꯃꯥꯅ ꯍꯥꯏꯕ ꯋꯥꯗꯨꯁꯨ ꯏꯇꯩꯃꯗꯨꯗꯒꯤ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯇꯥꯖꯔꯒꯦꯅ ꯇꯧꯕ ꯇꯣꯛꯑꯁꯤ ꯌꯥꯝꯃꯣ ꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯑꯁꯤ ꯀꯗꯥꯏꯗꯅꯣ ꯈꯔ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯦꯛꯇ ꯀꯞꯂꯤ ꯇꯧꯔꯒ ꯇꯧꯕꯗꯤ ꯏꯁꯥꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦꯕ ꯏꯁꯥꯁꯦ ꯇꯧꯐꯝ ꯃꯐꯝ ꯑꯃ ꯈꯪꯗꯦꯕ ꯌꯥꯝꯃꯣ ꯑꯁ ꯌꯥꯝꯃꯣ ꯑꯝꯇ ꯇꯣꯛꯁꯤꯁꯦ ꯑꯝꯇꯅꯦ ꯃꯨꯠꯁꯦ ꯑꯝꯇ ꯆꯦꯟꯖ ꯑꯝꯇ ꯇꯧꯈꯥꯏꯁꯤꯁꯦ ꯄꯨꯔꯥ ꯂꯩꯈꯥꯏꯔꯒ ꯑꯝꯇ ꯇꯧꯁꯤꯁꯦ ꯌꯥꯗ꯭ꯔꯦꯁꯦ ꯍꯥꯔꯠꯁꯦ ꯐꯦꯜ ꯑꯣꯏꯗꯣꯔꯦ ꯑꯁ ꯈꯔ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯁꯨ ꯈꯟꯕ ꯐꯕꯅꯤꯀꯣ ꯐꯠꯇꯕꯅꯦ ꯑꯋꯥꯕ ꯋꯥꯈꯜꯁꯦ ꯁꯨꯝ ꯈꯟꯕꯗ ꯊꯃꯣꯏꯁꯦ ꯁꯨꯝ ꯁꯣꯟꯊꯔ ꯊꯃꯣꯏ ꯁꯨꯝ ꯇꯧꯔꯒꯅꯦ ꯂꯪꯁꯦ ꯁꯣꯔ ꯍꯣꯟꯕ ꯉꯝꯃꯛꯇꯕꯒꯤꯅꯦ ꯑꯗꯩꯗꯤ ꯈꯞ ꯇꯧꯔꯒꯅꯦ ꯍꯥꯞꯂꯦꯟ ꯀꯔꯤ ꯅꯨꯡꯁꯤꯠ ꯐꯨꯜꯂꯒꯅꯦ ꯀꯔꯤ ꯃꯣꯏꯒꯤ ꯃꯦꯟꯊꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯊꯥꯕꯜ ꯆꯣꯡꯕꯗ ꯐꯨꯠ ꯀꯦꯟꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯀꯦꯟꯁꯜꯂꯛꯀꯅꯤ ꯁꯤ ꯗꯣꯔꯤꯗ ꯀꯤꯁꯤ ꯀꯤꯍꯧꯗ꯭ꯔꯦꯅ ꯇꯦꯂꯪꯒꯥ ꯃꯃꯩ ꯇꯠꯂꯦꯅ ꯑꯁ ꯈꯪꯗꯦꯁꯦ ꯄꯨꯔꯥ ꯑꯔꯣꯏꯕꯅꯤꯁꯦ ꯌꯥꯝꯃꯣꯅ ꯀꯔꯤꯅꯣ ꯆꯤꯡꯈꯠꯅꯕ ꯑꯝꯇ ꯇꯧꯈꯤꯗꯧꯔꯒꯦ ꯑꯗꯨ ꯇꯥꯏ ꯍꯥꯏꯕꯗꯤ ꯄꯪꯉꯥꯏꯗ ꯍꯥꯏ ꯋꯥꯗꯤ ꯑꯔꯤꯕ ꯉꯥꯛꯇ ꯉꯥꯡꯉꯤ ꯇꯧꯊꯣꯔꯛꯄꯅ ꯊꯨꯠ ꯂꯥꯎꯏ ꯑꯁ ꯌꯥꯝꯃꯣ ꯀꯗꯥꯏꯗꯒꯤꯅꯣ ꯊꯨꯠ ꯂꯥꯎꯔꯤꯗꯨꯕꯣ ꯊꯔꯣꯏ ꯃꯤꯂꯥꯏ ꯊꯔꯣꯏꯗꯨ ꯃꯊꯨꯟ ꯀꯛꯑꯒ ꯆꯠꯂꯨꯔꯒꯤ ꯃꯗꯨꯗ ꯅꯍꯥꯟ ꯊꯣꯡꯕꯗꯨꯗꯤ ꯅꯠꯇ꯭ꯔꯣ ꯊꯔꯣꯏ ꯃꯊꯨꯟ ꯏ ꯊꯣꯛꯄꯗꯨ ꯆꯨꯞꯄꯨꯔꯒ ꯊꯥꯛꯅ ꯆꯠꯄꯗꯒꯤ ꯑꯁ ꯀꯔꯤꯅꯣ ꯏꯆꯟ ꯇꯣꯝꯕꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯄꯤꯔꯛꯄꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯠꯇ꯭ꯔꯣ ꯌꯥꯝꯃꯨꯡꯒ ꯅꯨꯡꯁꯤꯅꯈ꯭ꯔꯤꯕꯗꯣ ꯊꯔꯣꯏ ꯃꯊꯨꯟ ꯑꯉꯥꯡꯕꯗꯣ ꯊꯥꯡꯖꯧꯅ ꯆꯥꯛꯅ ꯀꯛꯑꯒ ꯃꯊꯨꯟꯗꯣ ꯆꯨꯞꯄꯒ ꯃꯗꯨ ꯆꯠꯂꯨꯕꯗꯒꯤ ꯗꯥꯎ ꯌꯥꯈꯤꯕ ꯅꯠꯇ꯭ꯔꯅꯦ ꯌꯥꯝꯃꯣ ꯑꯗꯨ ꯇꯥꯏ ꯊꯔꯣꯏ ꯃꯊꯨꯟ ꯑꯉꯥꯡꯕꯩ ꯊꯔꯣꯏ ꯃꯊꯨꯟ ꯑꯉꯥꯡꯕ ꯍꯥꯏꯗꯧ ꯅꯠꯇꯦꯅꯦ ꯊꯔꯣꯏ ꯃꯅꯤꯡꯑꯅ ꯍꯥꯏꯗꯧ ꯅꯠꯇ꯭ꯔꯣ ꯑꯁ ꯈꯪꯗꯦꯗ ꯃꯅꯤꯡꯗꯨ ꯊꯨꯟ ꯃꯥꯟꯅꯗ꯭ꯔꯣ ꯈꯪꯗꯦꯗ ꯌꯥꯝꯃꯣ ꯀꯔꯤꯅꯣ ꯁꯨꯃꯥꯏꯅ ꯃꯊꯨꯟꯗ ꯇꯪꯅ ꯀꯛꯎ ꯀꯥꯟꯗ ꯃꯅꯤꯡꯗ ꯌꯥꯎꯕꯗꯣ ꯃꯆꯥ ꯊꯣꯛꯂꯛꯇꯕꯤꯗ ꯊꯔꯣꯏ ꯑꯍꯥꯎꯕ ꯆꯞꯄꯤ ꯀꯥꯔꯣꯡꯒꯤ ꯊꯔꯣꯏꯗꯨꯗꯤ ꯃꯊꯨꯟꯗ ꯏ ꯊꯣꯛꯑꯦꯅ ꯍꯥꯏꯅꯔꯤꯗꯨꯗꯤ ꯃꯊꯨꯟꯗ ꯏ ꯊꯣꯛꯄ ꯊꯔꯣꯏꯗꯨ ꯊꯣꯡꯉꯒ ꯑꯁ ꯀꯧꯇꯥꯗ ꯇꯣꯛ ꯇꯧꯔꯒ ꯑꯣꯜꯂꯒ ꯃꯗꯨꯒꯤꯗꯤ ꯏꯕꯥꯅꯤꯅ ꯐꯨꯠꯂꯒ ꯊꯣꯡꯉꯒ ꯆꯃꯨꯗꯨ ꯆꯥꯈꯤꯕꯗꯨꯗꯤ ꯃꯗꯨ ꯆꯨꯞꯄꯗꯤ ꯅꯠꯇ꯭ꯔꯣ ꯏꯆꯟ ꯇꯣꯝꯕꯤꯒ ꯑꯩꯈꯣꯏ ꯌꯥꯝꯃꯨꯛꯀ ꯅꯨꯡꯁꯤꯅꯈꯤꯕꯗꯣ ꯌꯥꯔꯦꯗ ꯋꯥꯔꯤꯅꯦꯅ ꯅꯪ ꯉꯥꯡꯉꯤ ꯋꯥꯁꯤ ꯃꯤꯅ ꯇꯥꯔ ꯋꯥꯈꯜ ꯑꯃ ꯈꯟ ꯇꯥꯔꯦ ꯑꯁ ꯀꯔꯤꯅꯣ ꯌꯥꯝꯃꯣ ꯑꯁꯦꯡꯕ ꯁꯨꯝ ꯉꯥꯡꯕꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯗꯨꯗꯕꯨ ꯀꯔꯤ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯒꯦ ꯁꯦ ꯃꯨꯠꯁꯦ ꯄꯨꯔꯥ ꯗꯥꯎꯟ ꯆꯠꯂꯦꯕ ꯀꯗꯥꯏꯗꯒꯤꯅꯣ ꯇꯥꯕꯨꯁꯟꯁꯤꯅ ꯕꯤꯠꯁꯦ ꯇꯦꯛꯈꯤꯕꯁꯤ나 ꯁꯦ ꯌꯥꯝꯃꯣ ꯁꯦ ꯑꯁꯤꯒꯤ ꯐꯤꯁꯤꯅ ꯍꯦꯛꯇ ꯈꯜꯂꯒꯦꯁꯦ ꯌꯥꯝꯃꯁꯦ ꯁꯤꯗ ꯑꯝꯇ ꯐꯝꯕꯤꯁꯤꯁꯦ ꯑꯁ ꯀꯔꯤꯅꯣ ꯃꯣꯔꯥ ꯁꯦꯒꯥꯏꯕ ꯑꯃ ꯁ꯭ꯋꯥꯏ ꯂꯩꯈꯤꯗꯥꯏꯅꯦ ꯁꯤ ꯂꯩꯔꯦ ꯁꯦ sida pambiro se na se hajam sage se amina bole se pijam te sang karino tawdori se kaishu nate se trimmer se sijina ne hojikti si tholok padigire aslore hajam ga je loina mangne loi sinerabn chokolo bugi matugina ne hanati kati paras mane samje chakap kai madu kap ko daga ba as karino samje am toy ba khoi mase ne a pukhi ma pan pham kakna ba kati maram na ima hipima narum sumkak soibudigi semtok buda soibudigi semtok buda mithun chakrabuti gi narum phantok budo mana phauring ma tam gim lei as adu mana dana am toy narum je loi takhana dana meman ta ponte da hojikti sigi trimmer je tholok budigi ne sam kap ga je loi na pharabani mi khudi mane hajam ola kanji da se sam to phamje ji da oi ga sam to kak ta ji ge na nganga ga ne se gas yamo kai no dum lepa dum yeng lei du bo amta so na ka de sam lo ke do ge as nang ne di marol ma ai ne di som da di pot chei lo thui nang na marol ma oi ba as ka dai no se ai to ge se kari no khang di mi irai lai ba si bo si pa ga se sam ta ka ke se kari no ka dum de ge si ya de se oi je hanam to lo so ke je as pajare hai oi na ma ka thap ji di na kan ji di pajare pan maru ko ko du male as som na kan gi jum to ge as yaadri betri yaadra ba si bo as yaabani da bhajan am ti yung ke do ge yeng oh yare ya amina bole sini dana as khadang ji di lore he siri ora hameng ga chap mane siri hameng poi do sini se as walan chale do tore se as yare as wow bhajare dana sa siwore di as 아로이비니 꼬이지 역들 간데 디시디 이마 비비지 고kul부 말레 시디 아이 금네 타부션 내셔가 얌 바잡다니데 시노 이따 이때메 비미네 세컨 똥똥드는 라이 아리 와리부디 파니암 레름그니 징톡드는 리헬레디 웹 시리즈 퐁야니 그이노 여보 필름 한번 리라마 하비디게 웹 시리즈 뭐 그이노 아빵시디 필름 아이디디 뿡아니 로레니드나 웹 시리즈 아이디디 상도림니니
series tu kuntra mani fu yang kai cham puto ya dori ni as ya mo pura roi mini chai to ba yare ne kau ne cha as narum je swaha swaha as loider sidagi dine se na ne iru ja thogane tas adagi di te ma bi ma gi lefam thirodam kanano number si save su tawdina karamba number sidi nahan gi number duni ne sidi paidragana kari paidraga record taw haibani ko adudi sidi call ni kamno ba record tawraki sida tawraki hello karino imana khoi gi phone ga paidri sibo ibungo haina ki bo afam sing loina kauro bro ibungo natraga ima thabak si ekta horo hai bro nati asoma panda nati ibungo aine somna kanda isa nungai tabagi khara chena bani nakhoina haibadagi ne ai beng da chalure beng da chatpa matamda sendo aina ne account number ma da piraga aina transaction tawnabagi tawbane ba adu noina pirakpa account number do Season ba yade haibra bank manager do na haibadagi ne ai ibungo khoina phone torok pa ngai du no leramani ibungo khoidi phone su toroktre aina tawsu number du di chachu chate ima khoina dum hairakani haidro nate ima na khoija chalaga police station daga complaint tawru bro ima na kadai chatpa kadai da kanaga kari tanabai koi loi khangi ko police ai doi khoini imana police the complaint tawrabadi ai khoina duma paw masana phangada balai re ai khoi de dongi chanu pa bu convening badagi tawbuni da ima gi senpam de khoina loge haibu sunati ibungo na hari bado ai loini injury ai kana gumbam to ai tanadi ko ai sumna tangi bank da sendu yambani na moina RTGS tawraga sendu lokthokpadi yani adubu account du the transaction tawba yade haidana machan thiri bani na moina oi da padu ngangi bani na madugi bank manager do wari sanada bayar mara hipa sadana soidena maki kaksa bi saborangani shela do pi da basu yaro do ba ai khoina logo do basu na taba na cha na pa gi punchi du convenient na magi da ba na khoi gi account yor ba senbam do kharo hongtong jin tawge haibagi wani ibunga aina su wafam ase dum hairabani imana haiba matamda sel asigi matangda ai khoina call tawre khoina video call tawre haibana chingba haido kiba leibro ima haidi ibungo khoina hari dudi adu hairadi chanu pa owa ta ne haidai ne khoina yamna pare kana mata da haibe ati ai khoidi imana oza oiramaduna isa nupa magi thabak du mapanda thabak tawdunu lei kari mai maming do sumanta du mapanda thabak tawdunu lei haibadu da nungsidana haibagi wani aduna tragana ima yangnarasiro aingi oiba tokpam tokpa tawraga chanu pa du jail da thamaga maje hawalagi case chenabagi lupa crore yankai chenabasi jail da changalasiro napunji supana sa chi masak uba phangdana jail da thamgrage nate ibungo lana lobiganu ai khoi yamna kanu honari ibungo banking manager duna sen jamambadagi ibungo khoina pirakpa number du da transaction du tawbiyo haibada RTGS tawdoni tawba ya de haidana seasonaba ya de tawlere aina di madudadi khangba sunate ibungo yaragadi transaction du tawbiro chanu pana ada season agadabani sendo athubagini haiduna phawba hairabani ibungo imana manungda changaga bank manager aduda miyoi kharana ingonda sen demand tawge hairamata arabadi nate ibungo ai aduguma karimata haiba leite chanu pa du mathantani ne mahak mapanda leiribaduga mahana matau karamna hairiba case tu chenaribano adubu ai di men man karimata tadre ne ibungo ai ma tai nate se mana season ariba sim card to madu faide ki bera karis aduga magi aadhar duga link tawrine aadhar du link tawbanina magi sim do fraud oiba aduga hawala gi case ta lupa crore yankai 50 crore mana chenariba se aduna tongan ba terrorist ki ek kayada India ki mafam kayada bomb pokhai hanba aduga terrorist leiriba kayada sen yen thogen chin tawbuda
अदोंगी चानुपागे आधार लिंक ओरिबा सिम नंबर तो चेनरी बनी नीमा इबुंगो इबुंगो ना हानसु लोइना हाइबिरे थाजद्रगना इमा इंस्पेक्टर जोशीगा मोवारी सानगे हाइब्रा नत्रगा वीडियो कॉल तौजरो हाइब्रा इमा इबुंगो वीडियो कॉल दो होरेन नुमिदांग ओइना तौरो हौजिक्ति आइगी फोन सिसु मई का हेने याउथि अइना ने बैंक ता चलुबदुदा सेल लौथोबोइनिंगदना मी खरना ने सेल पुगे ने युमदसु ngसाइदगी पिपा पिपा लाकपा इबुंगो मोय लेरदि ai खंगानिंगदा तौबनी फरे फरे मा आइखोय नुमिदांग फोन सोयदना तौरकनी अदुगी मा वाफम असी अतोप मी कनागुम खंगलम तारबा इमाने युमद मी पुसलगा आइखोयबु स्पाई तौगेन खनब तारगदि इमा फबोइरोय आई हाइजरिबो वासी मुन खंबियु इमादगे अखोयन खुदोंग साब लौगे हाइबा नते इमागी पुंसी इमागी सानुपा आइखोय मुन खंग मागी मफम द तागदबा अवाबदुगी इमादा हाइबगी वान इमाना वाफम असी ताबिद्रगना हयेंदगिदि समदौरसि करिगुंबा इमाना यारोइदोबो ओरगदि सानुपादो वाफम ताबदा तागेसो ताजरसम मसिगी मखा ताबदि अखोयदे करिम हाइबिरानुने यारे को इमा नते नते इबुंगो होरेने इबुंगो फोन सोयदना तौबिरो इबुंगो हेलो हेलो अस थमगरिने तौरिसे कनानोने मपाने लाइसिना तंजासिदा फोन तौरिङेदुदने मु लाक्पोनि मा पुलिसनिने तौरिसिदिया अस क्रमाइ तौनि तौरिसिदि इबुंगो खोय खितंग थुना लाओ सोमदा खितंग थुना इमा आइखोइबु लेकाइसिने खंगमगदरन इबुंगो नखोइबु पुलिसने खंगमोइदरन आइखोइदि फिजम सेलगा लाइसिदि मा इबुंगो हौजिकाता कॉल तौरमबदा गारि करि हाइबा हौजिकाता कॉल नंबर दी नहान तौरकपुदुनि इबुंगो अखोइना तौबुदि चत्तबा मोइना खक तौबुदा चत्पदो ओ इमादुदि करि करि हाबिरंबा इबुंगो नने रेकॉर्ड तौ हाइबदुदा इना रेकॉर्ड तौजरबनि सिदा लेरे ओ फरे दुदि आइखोइ मुन्ना ताजरक इमादुदि मखाताबदि करि हाइरखिबा मखाताबदिने मोइ कोना कॉल तौरो हाइदनने आइना हाइख्रे इंस्पेक्टर जोशी मोइ नुपीदुगा वारी सानोगना हाइरे आइनो होजिकि सेलदो बैंक चलुबगी मीने सेन पुगे ने याम लाई अदुना मी म्याम लादि वारी दु मी खंग्रनी अदुना ने आई तुमिना कोना नोइगा सानरसी हाइदना होरे नुंदांग तौरोन हाइख्रे फरे दुदि मा यामनो नुवारे अदुबु मखोइगी रेकॉर्ड सिसो आई मोनम तंग ताकि अदुगी मा पुलिस की मनाक्ता चले हाइबा नते पुलिस की मनाक्ता चले हाइबदि मोखि खंग्रे इबुंगो खोइगदि बैंक ता थेंगनबनिना अदुना निमा खोइना इमागे युमदा खोइना सिविल सेलगा लालिबा इमाबो खोइना पुलिस स्टेशन दा खोइना कौद्रिबस इबुंगो यामना कन्ना हाइरखरे द कोम खोइना हाइसनिमा मखोइ कनानो हाइबदो सेंग खंगनबनि खोइना लाइस वारी असिगी मखा हयेंग अमु ताबिरसि Lakle Inspector Tayay Lakle Inspector Tayay Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayay. Lakle. Inspector. Tayay.
Hanana Thagachari Ngasigi, Inspector Tayai, Lissing Amaga Chatretka, Taraga Nitoi Suba, Tanka, Kuran Bagi Ka, Taruk Suba Saru. Sigi Wari Kamdo Bibagi, Tabiraga Basantagi Wari Haitare, Basantagi Wari da Ayamba, Osigi 40% Sale, Daga 10% Romoni Digital Eres Haitare. Hauzikangi Huranba Makanama, Daga Huranba Makan. Thank you so much. Hojiki demo Basantagi wari je hauru rabanina lukshandaya da bagi tanjam da wari se yam kan sangsalak bani haitare. Ana Basantagi flashback me am lakpa mai wari sing je hapsalak tragedi nungsibagi prem je amwat ka da wadana magi hauki mayam do khara ningsing laga flashback haitare cycle thoroga chatmina ba aduga khungang da leiba punsigi wari haitai masing wari je akoi atopa mi na di dum mai gi leifam gu manadaba dum yawi haitai akoi khungang da di dumaina khun amada gi amada koiba chatpada cycle to koiba chatpa gai matam amagi wari ni haitai amnung siba aduga cycle ga long chan ba ade mani ngau jana cycle ga goro ga thau ba haitare visual oi de am phase de jan anyway hojik ta ga handi dum khara dum sanabadi hek wat pa haitai adubu Talked about Nate losing loyalty to them, was exodum. Aduga, Mayama Boyam Nuxizaba, Matama Boyam Nuxizaba, Duga Mama Pa, Helama Delay Kidraba, Duga Mayamba Larik Hiba, Duga Pesha Paiba, Nupi, Imong Lauruba, Tobing Ham was on the Habakpa, Dona Manapa Hunto Maga Haitare, Leminaning Daba, I the pigeoning of Daba. I Maja Queen of Shem doing Kokalogan, my toe was Sodom Yaudum Nat. Aduna Kerolikai did the Badanam Peter Tamamaduna, you Taxalaga Karim Tasuni, Nomni Kangana, my Wakalam Dadum Lake Vita. Druba Madi to Zumatam, Oxana Ramanaduna, Magi Punsida, Owen Bohom, Malak Navagi, Kano Honor Pahaitar. Honagidura, Honorodura, Abema, Mayum Palam, Dura Palamoidura, Abemagiyum, the Karinum Tolocotis, an over character any Birgit Amadi Tomba, Tolokiba, Wafam, Anduga Karimulak Pamatunda, Haitare, Chinamok. Losing Lagi, Kungangi, Maduga Amanamuk, Quigi, Digital Gi, was it Oriba, Cyber Forward, Drug, Quigi, Tuck Aitare, Tuck Toba, Dugiwari Maga Haitai. Tagachari, Wari Paring said to my lak when you maka, Dopa Lakini, Duga Yuminasi. A Sigi, what is the comment? Baby Rock Pakra, Tentana Pasage, Rajib, Tagachari, Sigi Tanko Pose, Tapirakuga, Manisanarke. Azari Gita Sandam, Hagachari, Oza Jayanta Kumar, Oza Jayanta Kumar Gizi Mingji Manning the 1959 Hybraganum Yaw Maliko Hana Sudum Yawbrasu, Ingasikok to Ubadang Dow. Sitanka Wari Fazina Tapira Tagachari, Ronita Guru Ribam Tagachari. What is him? Wazi, Makanga Zarina Tapide. Luga Imam Bemala Consum Tagachari, Senjam Ibemsa Tagachari Condin White, Congenja Town, Sadi, sing a Sabatak Sanavada, Kumaitar. Sing a Sabatak was his Sagat Paneatar. The Paneam did them the Midang, Ing Benedu. Sing a Sabatak was his Sagat Pada Sananga Maroider and Tone, Pun by Punkara. So upon the Kratsagi Baga Berani, Tabaxi Karanga Singarang Karawagi Bagan, Congenta was it a Sam White. Sadigi Inspector Taisis, Hanaragi and Pomagadum later. Conjent is Yadan is sing a Sabata Tadum later. Adabu Pangting the thing the with the Pungamagi Chang the Hogre. No, I say. Thank you so much, Hanana. Message Maru, Actania Tapire Tagachari, and Nana Senjam Ibem Sadaga. Otum Lale Betagachari Sarwari and Faze was Santagi Wari Yamuai, Romoni Warina, Kusugian Tadin. Thank you so much, no my temamta. Wari Fazena Tapira Kre, Tagachari, the Gam Latasana Wari Fazere, Natapire. Thank you so much. Wari Fazere, Natapiraka. Comment Zikananum Papira Gira. Comment Pavangam Draiter. Thank you so much. Rokaibam Ibemsa Manitombi, same Ima, Tagachari, Unkaibam Melen, Tagachari, Sigitankak, Panbirakpa,
ꯇꯕꯔꯀꯥꯅꯦꯁꯥ ꯊꯥꯒꯠꯆꯔꯤ ꯁꯤꯒꯤꯇꯪ ꯀꯛꯇ ꯍꯥꯏꯕꯤꯔꯛꯄ ꯑꯩ ꯀꯣꯃꯦꯟ ꯁꯥꯡ ꯄꯥꯖꯔꯣꯏ ꯈꯣꯟ ꯌꯥꯗꯕꯅꯤꯅ ꯁꯨꯁꯤꯂꯥꯎꯀ꯭ꯔꯝ ꯊꯥꯒꯠꯆꯔꯤ ꯑꯦꯂꯥꯡꯕꯝ ꯀꯃꯂꯥ ꯊꯥꯒꯠꯆꯔꯤ ꯇꯣꯝꯕꯤꯁꯅꯥ ꯁꯟꯖꯔꯃꯝ ꯊꯥꯒꯠꯆꯔꯤ ꯈꯨꯔꯥꯏꯖꯝ ꯃꯦꯃꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯟꯗꯨ ꯑꯣꯏꯅꯥꯝ ꯏꯕꯦꯝꯃ ꯅꯤꯡꯊꯧꯈꯣꯡ ꯊꯥꯒꯠꯆꯔꯤ ꯆꯤꯡꯂꯦꯝꯕ ꯅꯥꯎꯔꯦꯝ ꯊꯥꯒꯠꯆꯔꯤ ꯆꯤꯡꯂꯦꯝꯕ ꯅꯥꯎꯔꯦꯝ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯃꯤꯒꯤ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯗꯣꯛꯄ ꯌꯥꯏ ꯍꯣꯡꯍꯟꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯑꯗꯨꯃꯅꯤ ꯇꯥꯛꯆꯔꯤꯁꯦ ꯋꯥꯔꯤꯁꯤꯅ ꯇꯝꯖꯔꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯇꯥꯛꯄ ꯅꯠꯇꯦ ꯇꯝꯖꯔꯤꯕ ꯂꯩꯀꯥꯏ ꯑꯃꯗ ꯂꯩꯕ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯍꯣꯡꯗꯣꯛꯍꯟꯒꯦ ꯒꯥꯏꯁꯦ ꯑꯗꯨꯝ ꯌꯥꯕꯖꯥꯠꯅꯤꯗ ꯃꯤ ꯑꯃꯅ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯕ ꯋꯥꯅꯤ ꯃꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯃꯝꯕ ꯍꯥꯏꯗ꯭ꯔꯥ ꯈꯥꯡꯇꯞꯇ ꯊꯝꯃꯝꯕ꯭ꯔꯥ ꯃꯤꯅ ꯊꯝꯃꯝꯕꯤꯔꯗꯤ ꯈꯪꯗꯦ ꯏꯅꯥꯛ ꯈꯨꯟꯕ ꯆꯥꯃꯅ ꯂꯥꯏꯔꯕ ꯑꯃ ꯁꯧꯒꯠꯄ ꯉꯝꯗꯦꯅ ꯏꯔꯥꯏ ꯂꯥꯏꯅ ꯊꯣꯏ ꯍꯥꯏꯗꯣꯛꯑꯝꯃꯕꯅꯤꯅ ꯌꯣꯛꯈꯠꯄ ꯉꯝꯗꯦ ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯉꯨꯅꯦꯒꯦ ꯃꯁꯥꯅ ꯁꯨꯕ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯄꯤꯔꯨꯔꯒ ꯂꯥꯏꯔꯕ ꯑꯃꯕꯨ ꯏꯅꯥꯛ ꯈꯨꯟꯕ ꯆꯥꯃꯅ ꯁꯧꯒꯠ ꯉꯝꯗꯦꯅ ꯋꯥꯍꯩ ꯑꯃ ꯊꯝꯗꯣꯛꯑꯝꯃꯦꯕ ꯀꯅꯥ ꯊꯝꯃꯤꯅꯣꯗꯤ ꯈꯪꯗꯦꯕꯀꯣ ꯑꯗꯨꯅ ꯋꯥꯍꯩꯗꯣ ꯑꯗꯨ ꯊꯝꯃꯝꯅꯤ ꯂꯣꯏ ꯉꯥꯛꯊꯣꯛꯑ ꯆꯠꯂꯕꯅꯤꯅ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯅꯤꯡꯗ ꯇꯥꯕꯅꯤ ꯀꯔꯤꯒꯤꯁꯨ ꯄꯪꯄꯥꯡ ꯄꯥꯡꯒꯅꯤ ꯁꯨꯅꯤꯡꯗꯕ ꯅꯣꯝꯅꯤꯡꯗꯕ ꯂꯩꯕꯁꯤꯡꯗꯨꯕꯨꯗꯤ ꯍꯥꯏꯇꯥꯏ ꯑꯗꯨꯕꯨ ꯈꯨꯗꯣꯡ ꯆꯥꯖꯗꯕꯗ ꯍꯥꯏꯇꯥꯔꯦ ꯁꯤꯃꯅ ꯍꯧꯗꯣꯛꯆꯧ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯍꯧꯗꯣꯛꯄꯁꯨ ꯌꯥꯎꯗꯣꯏ ꯄꯣꯠꯅꯦꯕ ꯅꯨꯡꯁꯤꯈ꯭ꯔ ꯄꯣꯠꯅꯤꯗ ꯃꯤꯒꯤ ꯑꯗꯨꯝ ꯃꯇꯦꯡ ꯐꯪꯕ ꯑꯗꯨꯝ ꯐꯪꯉꯦ ꯑꯩꯈꯣꯏꯁꯨ ꯃꯤ ꯃꯇꯦꯡ ꯐꯪꯉꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯥꯝ ꯍꯥꯏꯈ꯭ꯔꯦ ꯃꯃꯥꯡꯗ ꯌꯥꯝ ꯂꯤꯈ꯭ꯔꯦ ꯆꯥꯝꯃꯨꯛ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯐ꯭ꯔꯤꯖ ꯑꯃ ꯂꯩꯇꯕꯗ ꯑꯩꯅ ꯐ꯭ꯔꯤꯖ ꯑꯃ ꯂꯩ ꯇꯥꯔꯒꯗꯤ ꯑꯁ ꯕꯔꯞ ꯁꯥꯔ ꯕꯔꯞ ꯌꯣꯟ ꯌꯥꯅꯤ ꯁꯪꯒꯣꯝ ꯕꯔꯞ ꯃꯪꯒꯦ ꯕꯔꯞ ꯐꯂꯨꯗꯥ ꯑꯗꯒꯤꯗꯤ ꯁꯪꯒꯣꯝ ꯑꯐꯝꯕ ꯑꯁ ꯌꯣꯟꯕ ꯌꯥꯅꯤꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯥꯁ 12 ꯄꯥꯁ ꯇꯧꯔꯀꯥꯟꯗꯅꯤꯀꯣ ꯍꯥꯏꯁꯦ ꯀ꯭ꯂꯥꯁ 12 ꯄꯥꯁꯇꯨꯗꯛꯅ ꯇꯧꯔꯀꯥꯟꯗ ꯑꯗꯣ ꯐ꯭ꯔꯤꯖ ꯑꯃ ꯍꯦꯛꯇ ꯂꯩꯕꯗꯤ ꯉꯝꯗꯦ ꯃꯇꯝꯗ ꯐ꯭ꯔꯤꯖꯇ ꯂꯨꯄꯥ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ 12,000 13,000 ꯁ꯭ꯋꯥꯏ ꯑꯗꯨꯝ ꯄꯤ ꯅꯍꯥꯟꯋꯥꯏꯁꯨ ꯑꯗꯨꯝ ꯐ꯭ꯔꯤꯖ ꯃꯃꯜ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯂꯤꯇꯔꯗꯤ ꯌꯥꯝ ꯄꯤꯛꯑꯦ ꯅꯍꯥꯟꯋꯥꯏꯗꯤ 200 ꯂꯤꯇꯔꯗ ꯑꯗꯨꯝ 23,000-23,000 ꯄꯤꯕ ꯍꯧꯖꯤꯛꯇꯤ ꯑꯆꯧꯕ ꯑꯗꯨꯝ ꯐꯪꯉꯦ ꯃꯌꯥꯝ ꯊꯣꯛꯑꯦꯗꯅ ꯑꯆꯧꯕ ꯃꯊꯛ ꯀꯥ ꯃꯅꯤꯡ ꯀꯥ ꯌꯥꯝ ꯐꯕ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯅꯍꯥꯟꯋꯥꯏꯗꯤ ꯐ꯭ꯔꯤꯖ ꯑꯃ ꯊꯥꯒꯠꯂꯗ ꯃꯩꯒ ꯃꯨꯠꯀꯦ ꯇꯧꯖꯥꯅꯤ ꯃꯩꯗꯣ ꯌꯥꯝ ꯆꯥꯕ ꯃꯩ ꯆꯤꯡꯉꯝꯗꯗꯤ ꯕꯔꯞ ꯐꯝꯃꯨ ꯌꯥꯄꯣꯟꯇꯦꯕ ꯑꯗꯣ ꯅꯨꯡꯁꯤꯖꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯀꯀꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯀꯀꯥꯗꯨ ꯑꯩꯅꯕꯨꯗꯤ ꯋꯥꯔꯤ ꯂꯤꯕꯗ ꯑꯩꯒꯤ ꯄꯥꯔꯁꯣꯅꯦꯜ ꯕ꯭ꯂꯣꯛꯇꯒꯗꯤ ꯌꯥꯝ ꯌꯥꯎꯕꯅꯦ ꯀꯀꯥ ꯑꯃꯅ ꯒꯥꯔꯤ ꯑꯃ ꯄꯤ MNF 925 ꯀꯥꯏꯗꯣ ꯑꯩꯅ ꯀꯣꯂꯦꯖ ꯀꯥꯕꯗ ꯁꯤꯖꯤꯟꯅꯩ ꯀꯥꯏꯅ ꯏꯁꯩ ꯆꯠꯄꯗ ꯁꯤꯖꯤꯟꯅꯩ ꯀꯥꯏꯗꯣ ꯑꯗꯣ ꯑꯗꯨꯒꯤ ꯀꯀꯥꯗꯨꯗ ꯃꯣꯏꯒꯤ ꯐ꯭ꯔꯤꯖ ꯑꯅꯤꯁꯨꯕ ꯍꯥꯏꯇꯥꯔꯦ ꯑꯅꯤꯁꯨꯕꯗ ꯃꯅꯤꯡꯗ ꯁꯨꯝ ꯇꯥ ꯂꯩ ꯑꯗꯣ ꯑꯩ ꯁꯤꯟꯅꯔꯒꯦ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯃꯔꯨꯞꯇꯨ ꯐꯪꯉꯀꯥꯟꯗ ꯄꯤꯒꯦ ꯀꯥꯏꯅ ꯍꯥꯏ ꯀꯥꯟꯗ ꯌꯥꯕꯤꯔꯛꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯌꯥꯕꯤꯔꯛꯄꯅꯤꯅ ꯑꯗꯨ ꯕꯔꯞꯀ ꯁꯥꯔꯒ ꯌꯣꯜꯂꯦ ꯍꯥꯏꯇꯥꯔꯦꯅꯦ ꯀ꯭ꯂꯥꯁ 12 ꯄꯥꯁ ꯇꯧꯔꯒ ꯐꯂꯨꯗꯥꯒ ꯁꯥꯔꯒ ꯅꯣꯡꯃꯗ ꯕꯔꯞ 200-300 ꯑꯗꯨ ꯃꯔꯣꯟ ꯁꯪꯒꯣꯝ ꯕꯔꯞ ꯁꯥꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯌꯣꯟꯀꯥꯟꯗ ꯅꯣꯡꯃꯗ ꯂꯨꯄꯥ 100ꯒ ꯂꯦꯝꯕ ꯅꯣꯡꯃꯗ 500ꯒ ꯂꯦꯝꯃꯦꯕ ꯑꯗꯣ 1997 ꯑꯗꯥꯏꯗ 97 ꯅꯠꯇꯦ 96-97ꯗ ꯂꯨꯄꯥ 500ꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯑꯁ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ 500 ꯌꯥꯝꯃꯤꯀꯣ ꯌꯥꯝ ꯊꯤ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯇꯦꯟꯁꯟꯖꯒꯦ ꯋꯥꯔꯤꯗꯤ ꯁꯤꯅꯤꯗ ꯃꯇꯦꯡ ꯄꯥꯡꯉꯛꯄꯁꯦ ꯑꯩꯈꯣꯏꯁꯨ ꯄꯥꯡꯉꯛꯑꯦ ꯑꯗꯨꯅ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯃꯥꯏꯅ ꯙ꯭ꯔꯨꯕꯒꯤ ꯇꯣꯛꯒꯅ ꯃꯇꯦꯡ ꯄꯥꯡꯕꯗꯨꯒꯤ ꯋꯥꯔꯤꯅꯤꯗ ꯃꯤ ꯑꯃꯕꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯍꯜꯂꯀꯥꯟꯗ ꯃꯤꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯍꯟꯕꯁꯨ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯇꯦꯟꯁꯟꯖꯒꯦ ꯄꯨꯝꯅꯃꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯦꯗꯝ ꯕꯦꯅꯣꯗꯤꯅꯤ ꯈꯣꯝꯗ꯭ꯔꯥꯝ ꯁꯤꯒꯤ ꯕꯁꯟꯇ ꯋꯥꯔꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯇꯥꯛꯄꯤꯔꯛꯄ ꯆꯨꯝꯕꯅꯦ ꯕꯁꯟꯇꯒꯨꯝꯕ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯨꯝ ꯑꯕꯦꯝꯃꯒꯨꯝꯕꯁꯨ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯨꯅ ꯑꯕꯦꯝꯃꯅ ꯍꯦꯛꯇ ꯆꯦꯜꯂꯒ ꯑꯩ ꯅꯣꯏꯗ ꯂꯩꯔꯗꯣꯏꯅꯤ ꯒꯥꯏꯗꯣ ꯃꯉꯥꯎ ꯊꯤꯖꯕ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯗ ꯍꯦꯛꯇ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯃꯗꯨꯃꯛꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯄꯩ ꯋꯥ ꯅꯠꯇꯦꯕ Anyway, thank you so much. Thagachari. Hanana thagachari. Dinesh Laurembam. Thagachari say bukan jale.
ꯑꯩ ꯉꯔꯥꯡ ꯅꯍꯥꯟꯗꯤ ꯊꯥꯈ꯭ꯔꯕꯅꯤ ꯑꯁꯤ ꯅꯣꯡꯁꯨ ꯈꯔ ꯃꯪꯂꯞ ꯇꯧꯕꯅꯦ ꯍꯧꯖꯤꯛꯁꯦ ꯅꯣꯡꯗꯤ ꯆꯨꯗꯦ ꯅꯠꯇꯦ ꯋꯥꯛꯆꯤꯡꯒꯤ ꯅꯣꯡ ꯆꯨꯍꯧꯗ꯭ꯔꯕꯅꯤꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯈꯝꯕ ꯇꯣꯏꯖꯝ ꯊꯥꯒꯠꯆꯔꯤ ꯕꯦꯃ ꯅꯤꯡꯊꯧꯈꯣꯡ ꯊꯥꯒꯠꯆꯔꯤ ꯄꯥꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯃꯅꯤ ꯊꯥꯒꯠꯆꯔꯤ ꯑꯩ ꯑꯗꯨꯝ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯝ ꯀꯟꯅ ꯄꯥꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯈꯣꯟꯖꯦꯜꯁꯦ ꯑꯗꯨꯅ ꯇꯦꯟꯁꯤꯟꯖꯔꯦ ꯑꯗꯨꯒ ꯏꯂꯥꯡꯕꯝ ꯀꯃꯂꯥ ꯇꯣꯝꯕꯤ ꯃꯆꯥ ꯃꯇꯨꯝ ꯌꯥꯎꯕꯤꯔꯤꯕꯁꯤꯡ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯍꯦꯂꯦꯟ ꯃꯥꯏꯕꯝ ꯗꯦꯕꯣꯂꯥꯇꯦ ꯂꯩꯇꯥꯟ ꯗꯦꯕꯣꯂꯥ ꯂꯩꯇꯥꯟ ꯍꯥꯏꯕ ꯑꯣꯏꯔꯃꯥꯜ ꯃꯥꯏꯕꯝ ꯄ꯭ꯔꯦꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩ ꯂꯣꯏꯅ ꯀꯩꯁꯨ ꯄꯥꯕ ꯉꯝꯗꯦ ꯐꯦꯁꯕꯨꯛ ꯂꯥꯏꯚꯇ ꯂꯩꯕꯤꯔꯤꯕ ꯂꯚꯂꯤ ꯁꯒꯣꯜꯁꯦꯝ ꯊꯣꯛꯆꯣꯝ ꯁꯨꯅꯤꯇꯥ ꯆꯦ ꯍꯦꯃꯣꯂꯇꯥ ꯊꯥꯒꯠꯆꯔꯤ ꯃꯦꯝꯕꯔ ꯈꯔ ꯋꯥꯠꯂꯦ ꯊꯥꯒꯠꯆꯔꯤ ꯅꯣꯡ ꯆꯨꯕꯁꯤꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ ꯍꯛꯆꯥꯡꯒꯁꯦ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒ ꯅꯪ ꯑꯩ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ ꯍꯛꯇꯨꯅ ꯂꯩꯔꯦ ꯏꯒꯤ ꯃꯌꯦꯛꯅ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯂꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯍꯛꯇꯨꯅ ꯂꯩꯔꯦ ꯏꯒꯤ ꯃꯌꯦꯛꯅ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯂꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯄꯨꯟꯁꯤꯟꯕꯤꯔꯦ ꯅꯥꯟꯊꯣꯛꯄ ꯌꯥꯗꯅ ꯍꯨ ꯑꯣꯟꯗ꯭ꯔꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯄꯨꯟꯁꯤꯟꯕꯤꯔꯦ ꯅꯥꯟꯊꯣꯛꯄ ꯌꯥꯗꯅ ꯍꯨ ꯑꯣꯟꯗ꯭ꯔꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯍꯛꯇꯨꯅ ꯂꯩꯔꯦ ꯏꯒꯤ ꯃꯌꯦꯛꯅ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯂꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯆꯣꯠꯂꯤꯕ ꯍꯛꯆꯥꯡ ꯑꯩꯅꯤ ꯇꯥꯔꯤꯕ ꯅꯨꯡꯁꯨ ꯅꯪꯅꯤ ꯆꯣꯠꯂꯤꯕ ꯍꯛꯆꯥꯡ ꯑꯩꯅꯤ ꯆꯣꯠꯂꯔꯣ 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 ꯉꯥꯏꯔꯤꯕ ꯅꯪꯕꯨ ꯑꯩꯅ ꯆꯣꯠꯂꯔꯣ ꯆꯣꯠꯂꯔꯣ ꯋꯥꯡꯂꯤꯕꯅꯤ ꯑꯇꯤꯌꯥꯒꯨꯝ ꯅꯪꯅ ꯊꯦꯡꯂꯨꯕꯅ ꯆꯨꯔꯛꯏ ꯑꯩꯁꯨ ꯏꯁꯥꯎꯊꯣꯛꯀꯤ ꯊꯃꯣꯏꯗ ꯐꯥꯔꯣ ꯉꯁꯤꯗꯤ ꯏꯁꯥꯎꯁꯦ ꯏꯁꯥꯎꯊꯣꯛꯀꯤ ꯊꯃꯣꯏꯗ ꯐꯥꯔꯣ ꯉꯁꯤꯗꯤ ꯏꯁꯥꯎꯁꯦ ꯊꯦꯡꯂꯨꯕꯅ ꯆꯨꯔꯛꯏ ꯑꯩꯁꯨ ꯋꯥꯡꯂꯤꯕꯅꯤ ꯑꯇꯤꯌꯥꯒꯨꯝ ꯅꯪꯅ
ꯈꯪꯅꯕꯔ ꯑꯄꯥꯝꯕ ꯅꯪꯒꯤ ꯇꯨꯈꯣꯡ ꯊꯜꯂꯤꯕ ꯅꯣꯡꯂꯤꯛꯅ ꯍꯪꯂꯤꯋꯥ ꯍꯪꯂꯤꯁꯤꯡ ꯂꯤꯁꯤꯡ ꯊꯛꯂꯣ ꯇꯨꯈꯣꯡꯒꯤ ꯏꯔꯤ ꯍꯣꯡꯂꯦꯅ ꯆꯣꯠꯂꯕꯤ ꯍꯛꯆꯥꯡꯁꯤ ꯍꯣꯡꯂꯦꯅ ꯆꯣꯠꯂꯕꯤ ꯍꯛꯆꯥꯡꯁꯤ ꯏꯪꯂ ꯂꯥꯏꯖꯅ ꯊꯦꯡ ꯇꯅꯧꯒꯤ ꯀꯨꯆꯨꯗ ꯈꯥꯡꯐꯝ ꯈꯪꯗꯦ ꯊꯃꯣꯏ ꯂꯦꯞꯈꯤꯅꯨ ꯅꯣꯡꯁꯨ ꯊꯃꯣꯏ ꯏꯅꯣꯠ ꯀꯥꯔꯛꯂꯦ ꯏꯪꯂꯕ ꯂꯥꯏꯖꯅ ꯊꯦꯡꯕꯗ ꯌꯦꯡꯉꯨ ꯅꯨꯡꯁꯤꯅ ꯑꯩꯕꯨ ꯍꯣꯡꯗꯕ ꯃꯤꯐꯝꯅꯤ ꯑꯩꯁꯨ ꯂꯦꯡꯗꯕ ꯄꯥꯝꯃꯤꯅꯤ ꯑꯩꯁꯤ ꯇꯅꯧꯕꯤ ꯎꯔꯤꯒꯨꯝ ꯅꯪꯅ ꯊꯥꯔꯤꯕ ꯅꯨꯡꯁꯤ ꯅꯪꯅꯤ ꯆꯣꯠꯂꯤꯕ ꯍꯛꯆꯥꯡ ꯑꯩꯅꯤ ꯂꯦꯞꯇꯨꯅ ꯂꯩꯕꯤꯌꯨꯀꯣ ꯅꯨꯡꯁꯤꯕ ꯅꯪꯅ ꯃꯄꯣꯛ ꯈꯨꯗꯤꯡꯃꯛꯇ ꯊꯥꯗꯣꯛꯄꯤꯅꯨ ꯑꯩꯕꯨ ꯅꯔꯝꯊꯣꯛꯅ ꯍꯤꯡꯖꯒꯦ ꯄꯨꯟꯁꯤꯅ ꯂꯣꯝꯗ꯭ꯔꯤꯉꯩ ꯅꯔꯝꯊꯣꯛꯅ ꯍꯤꯡꯖꯒꯦ ꯄꯨꯟꯁꯤꯅ ꯂꯣꯝꯗ꯭ꯔꯤꯉꯩ ꯄꯨꯟꯁꯤ ꯂꯣꯝꯗ꯭ꯔꯤꯉꯩ ꯂꯦꯞꯂꯕꯅꯤ ꯅꯪꯒꯤ ꯃꯄꯣꯛ ꯈꯨꯗꯤꯡ ꯁꯛꯈ꯭ꯔꯕ ꯋꯥꯁꯛꯅꯤ ꯍꯣꯡꯂꯔꯣꯏ ꯑꯃꯨꯛ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯊꯥꯖꯕꯤꯌꯨ ꯅꯪꯅ ꯑꯩꯕꯨ ꯄꯥꯎꯈꯨꯝ ꯄꯤꯔꯒꯦ ꯋꯥꯍꯪ ꯀꯌꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯒꯦ ꯋꯥꯍꯪ kayagi तारिबा नुसु नंगनी सोटलिबा हक्चांग kaini wanglibani atiyagum nangna thengluba na churaki aishu Anana thagachari tangka khasida tabiriba yaubiriba pomnamak comment section da ming pajaraktabagi warobiroi udabasu yawi sengkhakibasu yawi ai khonjen su nungaite anana thagachari Premita Yumkhaibam thagachari Yumkhaibam Helen Madam ge manaba Yumkhaibam amsu yaure thagachari Yumnak manaba yauri beman ning thokong ibeman ning thokong haijidi Madam ibeman di Yumnak khangde haitare ning thokong di Yumnak tu uramoy Anyway thank you so much thagachari anana thengwada tabiri ba yaubiri ba mayam punamak Thank you so much. Tabaraka Nisha. Thagachari, madam. Oza Laisram Radha Thagachari. Sinkhalaga Soidana Tabiu. Ngambalaitan o Ngambalaitan Live ta lebiriba marup singse loina support tongna ba yaroidra yaning bangai ko thangalo hai kari haino jai ji khangde
loina support tong na bai support to do ba amta leite support lo ngak tani mayam je support ne na hai tare ni ko yaning bungai ko thang ko lon hai biri so koi gi donor member mayam yawi se da donor na koi leje mi lising amaga chama ja khangbi da bra khangdre anyway sum khang kani dum join to biu yaw biu sida lei se dum sam sam marup mapang halaman hai tare ko mayam loi sura ban marup oina tinabiu loina biu yaw biu pun biu thaga chari anana pabai ai phaba oimina si ngasi gi tangka gasi de yaw bi ribasing thorom lo sin jabage yaw log jare panama hayeng wari si makha amok pudono laksage hayeng di out of station oirani hayeng di olena so ni puning waron torani anyway moire thaga chari panama po hanana asi tekta kaidana thengnari basugum hayeng su tekta kaidana thengna minarasi lantok chari ba channel si maming 90.0 megahertz lantok chari ba hong radio gi thoram ne Diamond TV gi makha tana duma chatha jakigan hauji ki dipona mapu thoram lo sin jabage ya ba log jari imalai ba ki dama himina si re pa ki dama lebina si puna mapu khurum jari